ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯤꯔꯤꯁꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯤꯆꯔ ꯇꯧꯖꯒꯗꯕ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯚꯔꯆꯨꯋꯦꯜ ꯁꯦꯠ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯝꯕꯤꯔꯒ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤ ꯕꯦꯗꯕꯇꯤ ꯂꯧꯔꯦꯝꯕꯝ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯤꯡꯒꯔ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯁꯤꯡꯒꯔꯒꯤ ꯌꯥꯝꯅ ꯔꯤꯅꯣꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠꯄꯨ ꯋꯥꯔꯜꯒꯤ ꯃꯐꯝ ꯃꯐꯝꯗ ꯄꯨꯕꯤꯔꯤꯕ ꯏꯆꯦꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯩ ꯏꯆꯦꯗ ꯁꯤꯟꯅꯖꯒꯦ ꯏꯆꯦꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯆꯦ ꯕꯦꯗꯕꯇꯤꯒ ꯇꯧꯃꯤꯟꯅꯒꯗꯧꯔꯤꯕ ꯁꯣ ꯑꯁꯤ ꯑꯃꯨꯛꯇꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯦꯒꯤ ꯋꯥꯔꯛꯁꯤ ꯌꯥꯝꯅ ꯎꯖꯔꯦ ꯑꯗꯨꯒ ꯏꯆꯦꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯉꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗꯁꯨ ꯅꯤꯖꯔꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯔꯛꯐꯝ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯔꯝꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯑꯩꯅ ꯈꯪꯖꯔꯤꯕ ꯑꯩꯒꯤ ꯏꯃꯥꯃꯈꯥ ꯌꯥꯡꯂꯦꯟ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯃꯁꯤꯗ ꯑꯩꯅ ꯆꯥꯎꯔꯛꯄꯅ ꯑꯩꯕꯨ ꯄꯣꯛꯄꯅ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯙꯧꯒ ꯑꯕꯣꯛꯀ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯩꯇꯥꯡ ꯍꯥꯏꯕ ꯂꯝꯁꯤꯗ ꯏꯄꯥꯁꯤꯅ ꯑꯩꯈꯣꯏ ꯂꯧꯎ ꯁꯤꯡꯎꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯏꯄꯥꯁꯤ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯂꯩꯔꯝꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯆꯤꯉꯥ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯙꯧꯒ ꯑꯕꯣꯛꯀ ꯂꯩꯔꯝꯃꯒꯁꯨ ꯑꯩꯁꯤ ꯁꯩꯇꯥꯡ ꯍꯥꯏꯕ ꯂꯝꯗꯨꯗ ꯑꯩꯁꯦ ꯄꯣꯛꯏ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ 13ꯅꯤ ꯅꯨꯄꯥ 3 ꯅꯨꯄꯤ 5 इसी दिन उत्तरा माथो इसी की मनु इसी दा ऐसी 10 सुबह अदुगा
hari hujikti aina hari ba ko ginau sing se huji amatta leigidre huji hingi se suna dagi nupi ahunga nupa amakakta ngare akoi mari ka hinge aina sauka matamda koi gi saijang si dani re matamda ai ai ipaga koi gi doina raga ai leirami aduga ai saijang ba kunsida ai saujare I ngasi ngasi aina taujari ba aina koi gi manipuri kunung isai hai ba aina taujare I basi aina karigumba saijang hai ba lamsida ai puomdraba amadi chaurok lamdraboidi haribu masigi athong masi ai khangam yai ai sum tau taram dabsu yai haribu huji huji koi gi leiba kunung isai si ayambana masik sakpa mioi simsi koi gi imphal shahar degi khara thapna leiba koi gi khungam sida leiba arab arab mafam degi haribu masigi kunung isai hai ba kaino su koi saknarami Venetanda akogi imphal sida ayambana akogi khongkalai aduga kai aina saijang habal lam sida ai chaurap sida ai larik na shu si garhaini khara budi tama agasu yamna phajana di ai tamaktre adegi ai pa imasu sayam pupi ama wena tawtana angangi larik la shu tamba kopasi aina sum khanjar pada kaya ien yenbi da bugun tawi aduna aisu hani ba khungang sida akogi ꯆꯥꯎꯖꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯤꯡꯌꯥ ꯇꯝꯌꯥ ꯑꯗꯒꯤ ꯃꯌꯥꯝꯁꯤꯗ ꯆꯠꯂꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯔꯒ ꯑꯩ ꯈꯨꯡꯒꯪꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯑꯩ ꯌꯥꯝꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯥꯏꯔꯤꯛꯀꯁꯨ ꯈꯔ ꯇꯝꯕꯣꯏ ꯇꯝꯗꯕꯣꯏ ꯇꯧꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯆꯍꯤ 12 ꯑꯗꯒꯤ 18 ꯆꯪꯉꯛꯄꯁꯤꯗ ꯏꯝꯐꯥꯜꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯀꯥꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯊꯕꯛꯁꯦ ꯍꯧꯔꯦ ꯑꯗꯨꯝ ꯑꯗꯣ ꯏꯆꯦꯅ ꯍꯧꯖꯤꯛꯀꯤ ꯏꯃꯥꯅ ꯆꯍꯤ ꯀꯩꯅꯣ ꯏꯆꯥ 11 ꯄꯣꯛꯄꯁꯦ ꯑꯍꯣꯏ ꯃꯁꯤꯗ ꯆꯥꯎꯔꯛꯄꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗ ꯈꯤꯇꯪ ꯌꯦꯡꯁꯟꯕꯣꯏ ꯌꯦꯡꯁꯟꯗꯕꯣꯏ ꯀꯥꯏꯅ ꯈꯤꯇꯪ ꯄꯟꯕꯤꯔꯤꯁꯦ ꯃꯁꯤꯗ ꯆꯥꯎꯔꯛꯄꯗ ꯐꯦꯃꯤꯂꯤꯁꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯔꯛꯄꯗ ꯑꯗꯨꯒꯨꯝꯕꯒꯤꯔ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯥꯎꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯦ ꯑꯁꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯑꯥꯗꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅꯕ ꯏꯝꯐꯥꯜ ꯂꯣꯝꯗ ꯄꯤꯁꯛ ꯄꯤꯛꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯣꯏꯅ ꯆꯠꯅꯔꯝꯃꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯁꯩꯗꯥꯡꯗ ꯃꯇꯝꯗꯨꯗ ꯇꯝꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯂꯩꯇꯕ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯇꯝꯕ ꯂꯩ ꯑꯩꯈꯣꯏ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯇꯨꯅ ꯁꯩꯖꯥꯡꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯅ ꯂꯤꯡꯈꯠꯂꯝꯕꯅꯤ ꯍꯥꯏꯌꯦ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯏꯆꯦꯁꯤꯡꯁꯨ ꯑꯗꯨꯗ ꯇꯝꯃꯒ ꯂꯣꯏꯅꯕ ꯈꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯌꯦ ꯁ꯭ꯀꯨꯜꯁꯦ ꯇꯝꯐꯝ ꯀ꯭ꯂꯥꯁ 3, 4, 5 ꯇꯝꯐꯝ ꯂꯩꯇꯕꯁꯤꯗ ꯑꯗꯨꯕꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯏꯆꯦꯁꯤꯡ ꯏꯕꯨꯡꯁꯤꯡꯁꯦ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯆꯍꯤꯁꯦ ꯀꯌꯥꯃꯨꯛ ꯒꯦꯞ ꯂꯩ ꯏꯆꯦꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯏꯆꯦꯅ ꯈ꯭ꯋꯥꯏꯒꯤ ꯂꯥꯁꯅꯦ ꯑꯣꯏꯔꯦ ꯑꯩꯒ ꯊꯪꯅꯔꯤꯕ ꯑꯩꯒꯤ ꯏꯄꯥ ꯑꯃ ꯂꯩꯕ 18 ꯁꯨꯕꯁꯦ ꯁꯤꯒ ꯑꯩꯒꯤꯗꯤ ꯆꯍꯤ 3 ꯈꯦꯠꯅꯩ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯛꯀꯤ ꯏꯆꯦꯁꯤꯡꯁꯤꯗꯤ ꯆꯍꯤ 3 ꯂꯣꯏ ꯈꯦꯠꯅꯩ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯀꯩꯅꯣ ꯑꯍꯟꯁꯤꯒ ꯏꯆꯦꯒꯁꯤ ꯀꯌꯥꯝ ꯈꯦꯠꯅꯩ ꯆꯍꯤꯗ ꯑꯩꯒꯤ ꯐꯥꯔꯁꯀꯤ ꯑꯍꯟꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯩ ꯑꯩꯒꯤ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗꯁꯤ 89 ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯒꯤꯗꯤ ꯆꯍꯤ 10ꯒꯤ ꯃꯌꯥꯗꯗꯤ ꯈꯦꯠꯅꯔꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯆꯥ ꯌꯥꯝ ꯄꯣꯛꯄꯁꯦ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯎꯅꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯩꯅ ꯁꯨꯝ ꯇꯥꯖꯕ ꯀꯥꯟꯗ ꯌꯥꯝꯅ ꯒꯦꯞꯁꯦ ꯂꯩꯅꯔꯒꯁꯨ ꯑꯗꯨꯝ ꯏꯃꯨꯡꯁꯤꯗ ꯆꯍꯤ 10 ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯒꯤ ꯃꯊꯛꯀꯤ ꯑꯍꯟꯁꯤꯅ ꯆꯍꯤ 10 ꯑꯣꯏꯔꯗꯤ ꯃꯃꯥ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦꯕ ꯌꯦꯡꯕꯤꯔꯤ ꯄꯨꯝꯅꯃꯛ ꯃꯊꯪ ꯆꯪꯕꯤꯔꯛꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯍꯥꯔꯠ ꯇꯨ ꯍꯥꯔꯠ ꯀꯟꯚꯔꯁꯦꯁꯟ ꯋꯤꯠ ꯏꯆꯦ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯏꯆꯦꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯌꯥꯝ ꯊꯥꯕꯤꯔꯛꯏ ꯄꯨꯝꯅꯃꯛꯅ ꯃꯐꯝꯗꯒꯤ
ꯑꯗꯨꯗꯤ ꯏꯆꯦꯅ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯈꯨꯅꯨꯡ ꯏꯁꯩꯁꯤ ꯆꯪꯈꯤꯕꯁꯦ ꯀꯃꯥꯏꯅ ꯆꯪꯈꯤꯕꯅꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯁꯤ ꯀꯩꯅꯣꯗ ꯁꯩꯖꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅꯒ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯁꯩꯖꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯟꯗꯣꯜ ꯑꯗꯒꯤ ꯏꯕꯨꯡꯁꯤꯡ ꯑꯗꯒꯤ ꯏꯅꯝꯃꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯒ ꯁꯨꯕ ꯀꯥꯟꯁꯤꯗ ꯃꯣꯏ ꯏꯁꯩꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯪꯉꯦ ꯃꯣꯏ ꯌꯥꯝ ꯉꯪꯅꯔꯝꯃꯤ ꯑꯗꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯃꯤꯒ ꯀꯧꯕꯒꯁꯦ ꯑꯩꯈꯣꯏ ꯏꯁꯩꯗ ꯑꯌꯥꯝꯕ ꯄꯪꯁꯛꯀ ꯁꯨꯝ ꯁꯛꯅꯕꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯒ ꯆꯠꯄ ꯃꯁꯤꯗ ꯃꯣꯏꯅ ꯁꯛꯅꯕ ꯏꯁꯩꯁꯤꯡ ꯑꯗꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 1964ꯒꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒ ꯂꯩꯔꯛꯄꯒꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 15ꯒꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯟꯗꯣꯔꯛꯑꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯣꯛꯄ ꯏꯄꯥꯁꯤꯅ ꯑꯆꯧꯕ ꯔꯦꯗꯤꯑꯣ ꯑꯃ ꯂꯩꯔꯒ ꯈꯤꯜꯂꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯁꯤꯅ ꯂꯣꯏꯅꯕ ꯑꯩꯈꯣꯏ ꯇꯣꯃꯥꯟ ꯃꯈꯣꯡꯁꯤꯗ ꯔꯦꯗꯤꯑꯣ ꯑꯆꯧꯕꯗꯣ ꯃꯌꯥꯝꯁꯦ ꯇꯥꯕ ꯂꯥꯛꯑꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯃꯇꯝꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯌꯦ ꯃꯥꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤ ꯃꯇꯝꯗ ꯈꯨꯅꯨꯡ ꯈꯨꯅꯨꯡ ꯏꯁꯩꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯁꯦ ꯑꯃꯠꯇ ꯈꯪꯗꯦ ꯑꯩꯁꯦ ꯑꯗ ꯃꯥꯅ ꯁꯛꯈꯤꯕꯁꯤꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯩꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯏꯁꯩꯗꯣ ꯆꯤꯟꯐꯥ ꯄꯨꯔꯤ ꯑꯝꯇ ꯉꯪꯕꯤꯔꯛꯎꯅꯤ ꯏꯆꯦ ꯑꯗꯨꯗꯤ 이번 겁니다. 누이랑 와이기는 마담니 누이는 그진야 당르게 singing my singing singing Utangi pamili nana Utangi pamili nana Masih isensi aina aku di labukta aku di yunsiga ai yunsizu adu putu yang dilai ai yunsiga aku di turelsiga ai labuksiga yang nanaye Maduda aina masih isensi nimidang walang ko matamda aku wayang na hawi wadi wa kumda adi chinju na kunina numisina siyada asmati na laitharu kogi nangrana ba masuse masi thoro ko matamda aina masi kadai da gina masagi nungsitu mina sakto isayse ningsana aga aina masi nimidang walang ko dingi sa-aga ako di ibu na turelda nga kabagi injing do madi manata na hihip sa iyayse isay sa-aga madamdo na masi kunong isay ni aduni adan amata kinde isay ni na dun sa inyo ꯑꯗꯨꯒ ꯏꯆꯦꯅ ꯁꯛꯂꯛꯏꯁꯦ ꯑꯗꯨꯝ ꯁꯦꯜꯐ ꯇꯣꯠ ꯑꯣꯏꯕ ꯃꯁꯤꯗ ꯇꯝꯕ ꯈꯣꯠꯄ ꯌꯥꯎꯗ꯭ꯔꯤ ꯖꯁ ꯃꯥꯒꯤ ꯃꯈꯣꯟ ꯑꯗꯒꯤ ꯅꯦꯆꯔꯗꯨꯗ ꯌꯥꯝꯅ ꯏꯆꯦꯒꯤ ꯏꯟꯇꯔꯦꯁ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤꯕꯅꯦꯕ ꯍꯣꯏ ꯑꯗꯒꯤ ꯃꯊꯪ ꯇꯥꯕꯗ ꯀꯃꯥꯏꯅ ꯃꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯥꯏꯇꯥꯔꯦꯀꯣ ꯆꯪꯈꯤꯕꯁꯤ ꯃꯁꯤꯅ ꯀꯃꯥꯏꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯁꯤꯒꯤꯁꯦ ꯊꯣꯏꯗꯣꯛꯅ ꯑꯗꯨ ꯏꯁꯩꯅ ꯁꯨꯝ ꯁꯛꯄꯁꯤꯗ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯄꯥ ꯑꯩꯒꯤ ꯄꯣꯛꯄ ꯏꯄꯥ ꯏꯃꯥꯁꯤꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯁꯨꯝ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔ ꯇꯧꯕꯁꯦ ꯏꯁꯩ ꯅꯣꯡꯃꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯀꯅꯥꯃꯠꯇꯅ ꯄꯥꯝꯗꯦ ꯃꯈꯣꯏꯒꯤ ꯑꯩꯒꯤ ꯄꯣꯛꯄ ꯏꯄꯥꯗꯨꯗꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯦ ꯃꯥ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯩ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯃꯁꯤꯗ ꯀꯩꯅꯣ ꯇꯧꯖꯔꯝꯃꯤꯁꯦ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯄꯥꯁꯦ ꯃꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯁꯥꯇ꯭ꯔꯅꯦ ꯍꯥꯏ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥꯁꯦ ꯀ꯭ꯂꯥꯁ 6 ꯐꯥꯎ ꯇꯝꯃꯤ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯥꯔꯛꯄꯗ ꯑꯣꯖꯥꯗꯣ ꯀꯥꯎꯒ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯊꯨꯅ ꯀꯥꯎꯒꯜꯂꯦ ꯀꯩꯅꯣꯒꯤ ꯑꯣꯖꯥꯗꯣ ꯏꯄꯥꯒꯤꯁꯦ
क्लासेस तम का मान लाइक से अखोई खंगपदा आई पासना अंक तापीगे अदु तापीगे काना अंक गा तापजे अखोई अंगांग वदे पाना दुम तापीरे अदुगा सिगुंबा इसे नोंगाई अदे जगो इसे हाबजे सुपाम हे पामजे अखोई इमुंगददी अदु मयाम हाय अखोई इपा हक्ता कनो हक्ता इसे नोंगाई तौबा सुंबा अखोई की आर्ट कल्चर की तपक से तौबसे अमत यावगी दे हाय अखोई पारोन सुरोंदा हाय तारे अद मसे करम आइदोना तौरेनो काना मयामसे दुम हाइने बि अदुगा मदगी सुम हरोपन आइसे क्लास सेजांदे लेना आई सवुंबुंग हाई स्कूल दा आइसे आइने खंबदा क्लास 2 की कंपटीशन अमा चली अदगी क्लास 5 की कंपटीशन अमा चली अदुगा अदु तंबा लोरे मतुंगा स्कूल से क्लास 6 7 से तमनिंगाई से लेतदना आइसे दुम लारिक तमदरे अदुम लारिक ती दुम पारा चलगा स्कूल से तापी नबसु लेतरे ओजा सोमता लेतरे मतम सिदा अदगी सी अमगी मतुंग इन सिंगदा खरा चल अदगी अमगी मतुंग तुरियंदा खरा चल लोंग खरा कोन अदगी पेरुका हेक्पा अदगी हाइट अमुन बगासे हेक्पा सिंगदा चलगा इमानबगी मतुंग पंगिंदा इले आइसे काथुम तान बचली कौखा तान बचली अदगी इसै दे दुम सनै अखोइसी मतमदा इसै से अइन खगा निंगसंबदा अखोइगी तुरेंदगसी अखोइगी तुरेंसी यामना इसिंग याम पामे अदगी तुरेंगी हिदेन दापम हाय तारेने हिदेन अमदगी ना हिदेन अमा फाउसे मसिगी असांग मसु दुम लेरमे अखोइ मतम से पुंग तोंगरी याम सनरमे अदा पुंग से अखोइगी मतम दे इपाना लेंगे मतम दा अखोइगी कनो युमसिदा थबक सु मियाम लेरमे थबक सु से मणिपुर की थौबानदगी यारिपोकदगी मैजरावदगी हे मफम पुनमक्तगी इपागी सिदा किदाक मना थाबा अदगी चु सुंबा सुहिन लोनबा अदगी सिनी अंगांग साबा अदगी मोरोक मयाम हेप खोपगी अदगी आलू थाबा फैदोम हाइगत बगासे लोइने बग तौरगा मीसे थबक सुबा मीसे 10 दगी न कुन बाउसे कोई मनिंगी संसांग दुदा पुलप इपानोंगी हाजिरा आइदना तौरगा मदुदा लेरमे नि कयाममा अदगी अदुगी मरक्सिदा कोइगी गनो आइसिना क्लास 6 तमद्रे 7 सु तमद्रे क्लास 7 की परीक्षा मयादगी अखोइगी इम्फान दा लेबा आइगी इसिनाउसिन आई इसिसिनसिना इसे मखना अखोइ मयाम सि लोइन बुलाई लेसु हरग मा मतम सैजांग दे इपागी मनात लेरिसे इमा सि दुम अखोइ सैजांग दा अखोइगी अमुला अमु इफान दा मु लई सैजांग दा मु लई सुम तौबा कोइ मासना दौदना दुकान से चावना फममे अखोइ सैजांग दुकान सिदा ख्वाइदगी लंगाई केंद्र की मनुंग दा ख्वाइदगी अचौबा दुकान ओइरमी दुकान से अदुना एक्स मास की मतमदा चिंगदगी अखोइगी गनो कोइ चिंगमी सिंग मयाम अमा खुंदुगी अखोइगी चिंगदा लैबा अकोइबा अदगी साइलेंट खुन लाइकोट को अदगी तांखुन मयाम से लागा अखोइ दुकान से लोइना बगलामी चुजाग लसिंग मयाम पोरगा अदुगी मरक्तुदा दुकान कोयो मोसो दुम यावी अदगी लसिंग ओनबसु दुम यावी पोक ओनबसु दुम यावी इमानबगी मतुंग इलागा अदुम चली अदगी लोइ पंकोइदा सुम कोइरप हाइतारे अदुगा मीगा कौनबगा से खोइने इसेगदा कौने चुमना कौनबगा से मी अमदगा अखोइ कौबगा चुमनागा कौदे अखोइगी खुंगंगदुरदि युमजी याम ताम ताम लेनबनिना मी कौबसे यामनाने कनोगा याम सानागा हो इसे हो इनमा गाना से लाउ कौनरमे अदो को इसेनगा कौनै फोनी असों वांगदा आई पोंग से तोंगगा लागे नोइ गायमुका से हो हो इचे राशि आइदी पोंग तोंगदुना लाए नखोइगी पोंगु साजेलबरो गाना सुमाइतुं लको इसेदगा सुम तौबसे मसे कनाना तमिमु खंगदे मसा मतन दुम थोड़ा कोइना तौवे याम काइरे अंगा वरी इचेगी वारी से अइना खल्ले इचेगी हाइदि हुजिक अखोइ यिंगबिरिबा पुनमक इचेदा हमिंगबा क्वेश्चन सोइदना कमेंट तौबिरो अखोइ मरक्ता लौखच्चगे इचेगी वारी सि ताबदा मदि इचेगी वर्क खंबीबा पुनमकना इचेदगी खंगबा क्वेश्चन हंबिरो यिंगबिरि अखोइ ओजा थोकचोम इबोहनबिसु यिंगबिरि खुरुमजरी समाइ तौदना अखोइगी व्यूअर मथंग चंगबिरई
aduna akoina Manipurgi lifestyle sida hai tare ko akoina mathang aina finding the voice library of Manipur ki blessing na amangon oidana smain tawdana iche unaba dagi Manipur ki sangai re mayam unaba kansida aina chawrakpadana akoi se irang taw wi Manipur se irang taw ena mapan tho halatra ka masagi iche na haibado isayigumba taningba dagi thabalga chongba se khoi babana yam strict oiraga khoi se thohalakte ba mapanda aduga kanoga tawrakanda de huralaga de dum aise akoi abobem amaleram me mana sang chaning bro ka halaga tuminaga pubiba de lila ba tawba se khoi gi chawrakpa kanda kaya mayamna encourage tawdaba se dum ichegi on imung dai su tajai ko aduga ai gi experience ta su leire adubu ziki matamdadi masi khara dum mayamna akoigi art and culture se akoi human being amagi life da leiraga di human being gi wakhan chawthokpa dagi nungai be henkatpa masi henkatle haina khallaga hen na mayamna dum angang oiringai dagi masi introduce tawbasi aina dum chatpa mafamda uzare dum Manipur da su dum nahan aina iche gi talakpada angang yam tambadu ubada yam nungai masi akoina chawrakpaga ichena chawrakpaga hujiki matang siga kari khenaba ichena kari ubi chawrakpasi hujiki di yam sakina khenagre aduna kuni chawrakpasi yamna karaini aidi yam nungai adugi nungai bidu amuna su pangaroi aduga angang oregi yamna tina kar koigi kungang da chawrakpanina maduda sanalakpa mayam ama mamsu ningsangi adagi isai larik lasu budi akun impanum da se la akana di ai ise singa dagi ai gi bung ipa sing sin mayam sangdana ai se masi larik ki soyok tare ne moi mayam nan toina kan metana semba hai tare semba kan dagi impal sida torok dagi di usina sina ai BSc loire and matam da ina larik tam ngai manum gadi masi aren culture gi se chodong nai kano tawdre school gi da khara masi khara adagi school gi kano college gi function ga tawbasida roga kano aduda ka khara ga sauba natana thoidongna kano tawdre aduga isei je kari do khangam da base imphal da la agadi akoi gi nupi gi thauram dana akoi gi club ki ade koi laikai gi sina sul kano khutpa akoi gi sun mandal kana isei gi sangstan khara linkhatle koi laikai da su akoi gi huji ai lejeri ba singa makha yang laikai sida adagi asomda kungangi punchi dadi asuki matigi nungai re aduga ai kungangi punchi dai isei nongai di kharagara adum tawraga ai ko ipa sina akoi su akoi gi thaban jungba gumba adagi matamda koi matamda likon sana buga yam tawru chaning banana korogor koli ai gi ipa sina sugya yade ai ba sa mistake oi thaban jungba gumba likon sana ba adagi lila pala yang ba ai gi ipa sina adum sugya yade aina kano labu dalamana khara law mani mana dukan phamingai da ada yarakta basunga yarakta badana imphal omda la agasu larik ta suini haidana koi yumsida ai aduga ai gi ise yai ma amkhakti ai bu yam encourage tawbi ise yam sina ai se masi ma konchu pai ise ju tawi ai mana pamjadana ai se rubraga da min salhangani kana mana harmonium amasu ai class 9 da lebi ise sina matam du da ahi bongi bujasadrana tawlaga koi ise gi mamana bimgi kuthanga tawlaga mana lehelami matam sida ai si akoi nupi gi thoram haidana koi club ki all india radio da torami maduna thenera pachi kumanjam prakash adagi tamu pahari Bijend Kumar Sharma Chandam Gopal moisi ka hama sakang na bani da sakang na kana moina nupi ki thorongi isai ji san matam sida makoina du phairi as masidi ya atama pola makhangi all india radio da matam da all india radio si sarandri akoi office MR dai basi leirami aduma studio na akoi central library lai basi da leirami kai sampata adagi masidi yam atang pola makhangi all india radio si da sum pok sum bisakwa mi si irai leite masi kunung se tamalu haidana akoi kubiri ba akoi laikai gi amadi club ki secretary du da hairatana aisi moina mayam tawraga isei che tamhangani kolangani tamhalona tawbusida akoi gi yumsina di yadre isei tamba yadri ai larik tamba dawni haidana adigi thoidona su yam kana sakning basuna tabanina ai kembu khale ai yam kana masi madi pamjari masi madi ai hotna jaragi masi isei sina ai kaino wajrga basu amata sunate
ꯑꯩꯅ ꯇꯧꯖꯔꯤꯁꯤ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯃꯥꯏꯗꯨ ꯅꯝꯗꯅ ꯁꯥꯍꯜꯂꯦ ꯁꯣꯝꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯂꯥꯏꯔꯤꯛꯇ ꯁꯣꯏꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯑꯗꯨꯝ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯝꯅ ꯑꯩ ꯍꯣꯠꯅꯖꯔꯦ ꯑꯗꯒꯤꯗꯤ ꯃꯗꯨ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯍꯣꯠꯅꯅ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯥꯟ ꯑꯦꯛ ꯄ꯭ꯂꯦꯒꯤ ꯀꯩꯅꯣ ꯂꯤꯂꯥ ꯃꯆꯥ ꯑꯩꯈꯣꯏ LAC ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯈꯛꯅ ꯄꯨꯔꯒ ꯃꯁꯤ ꯌꯧꯍꯟꯕ ꯌꯥꯅꯤ ꯀꯥꯏꯅ ꯏꯁꯩꯗꯁꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯁꯥꯍꯟꯕ ꯑꯗꯒꯤ ꯂꯥꯏ ꯍꯔꯥꯎꯔꯛꯄꯁꯤꯗ ꯃꯥ ꯏꯁꯩ ꯁꯛꯄ ꯌꯥꯅꯤ ꯀꯥꯏꯅ ꯂꯥꯏ ꯍꯔꯥꯎꯔꯛꯄꯁꯤꯗ ꯏꯁꯩꯒꯁꯨ ꯈꯔ ꯈꯔ ꯁꯥꯍꯟꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯥꯝꯅ ꯈꯪꯈꯤꯕ ꯏꯁꯩꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯁꯛꯄꯗ ꯀꯨꯃꯟꯖꯒꯤ ꯄ꯭ꯔꯀꯥꯁ ꯑꯗꯩ ꯇꯥꯃꯣ ꯄꯍꯥꯔꯤ ꯕꯤꯖꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯁꯛꯈꯤꯕ ꯇꯅꯨ ꯒꯣꯄꯥꯜ ꯍꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤꯗꯒꯤꯅꯤ ꯃꯣꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯃꯥ ꯑꯣꯗꯤꯁꯟ ꯌꯥꯎꯍꯜꯂꯨ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗꯤ ꯏꯁꯩꯁꯨ ꯑꯝꯁꯨ ꯇꯝꯗ꯭ꯔꯤꯌꯦ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅ ꯇꯝꯕꯤꯔꯒ ꯁꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯍꯥꯟꯕ ꯑꯩ ꯃꯗꯨꯗꯒꯤ ꯑꯩ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯑꯩ ꯀꯩꯅꯣꯁꯦ ꯑꯣꯗꯤꯁꯟꯁꯦ ꯌꯥꯎꯈꯤꯕꯅꯤ ꯁꯣꯏ ꯍꯩꯇꯅ ꯑꯗꯣ ꯑꯍꯥꯟꯕ ꯏꯁꯩꯁꯦ ꯏꯆꯦ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯉꯪꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯑꯃꯈꯛ ꯍꯥꯟꯅ ꯁꯛꯍꯜꯂꯦ ꯃꯁꯤꯅ ꯄ꯭ꯂꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯄ꯭ꯂꯦ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝꯗ ꯂꯥꯟꯒꯤ ꯂꯤꯂꯥ ꯑꯃꯈꯛ ꯎꯠꯄꯗ Yakai Rashi Manipur Puwari Iren Do Kayana Wari Warishi Na Ningsina Yakairashi Dekoi Yakairashi Imunishin Manipuri Iren Taudum Kayana Inuna Yaraba Ubari Mari Shiri Amu Hanna Min Shira Yakai Rashi Agni Kui Yakai Rashi ꯈꯅꯥꯎꯁꯤ ꯌꯥꯗ꯭ꯔꯦ ꯃꯇꯝꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯅ ꯑꯩꯗꯤ ꯃꯥꯏ ꯃꯦꯃꯣꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯗ ꯏꯆꯦꯒꯤ ꯃꯤꯡꯁꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯗ ꯈꯪꯅꯈꯤꯕ ꯑꯁꯤꯃꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯑꯣꯏꯅ ꯏꯁꯩ ꯑꯃꯈꯛꯀ ꯂꯁꯤꯡꯒꯤ ꯏꯁꯩꯁꯦ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯅ ꯑꯩ ꯃꯇꯝꯗ ꯏꯁꯩ ꯁꯣꯏ ꯍꯩꯅ ꯁꯛꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯒꯤ ꯃꯌꯥꯝꯁꯤꯅ ꯑꯁ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯤꯊꯤ ꯃꯌꯥꯝꯁꯤꯅ ꯄꯩꯗ ꯆꯤꯊꯤ ꯄꯛꯇꯨꯅ ꯂꯥꯛꯄꯗ ꯆꯤꯊꯤ ꯃꯌꯥꯝꯅ ꯄꯩꯗ ꯂꯩꯔꯦ ꯀꯅꯥꯅꯣ ꯁꯛꯏꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯍꯪꯕꯗ ꯀꯣꯛ ꯉꯥꯎꯔꯦ ꯀꯥꯟꯅ ꯑꯩꯈꯣꯏ ꯑꯩꯅ ꯂꯥꯛꯄꯗ ꯐꯥꯒꯤ ꯌꯥꯝꯗ꯭ꯔꯦ ꯅꯪ ꯏꯁꯩ ꯇꯝꯃꯣ ꯏꯁꯩꯒ ꯁꯛꯑꯣ ꯆꯤꯊꯤ ꯃꯌꯥꯝ ꯄꯩꯔꯤ ꯃꯌꯥꯝ ꯆꯤꯊꯤ ꯄꯥꯈꯨꯝꯒꯤ ꯃꯌꯥꯝ ꯄꯩꯔꯤꯁꯤ ꯎꯕ꯭ꯔꯥ ꯀꯥꯏꯅ ꯃꯣꯏꯅ ꯍꯦꯛ ꯐꯥꯒꯤ ꯍꯦꯛ ꯇꯧꯕꯤ ꯆꯥꯅꯝꯒꯤ ꯃꯃꯥ ꯒꯣꯄꯥꯜ ꯍꯣꯏꯅꯁꯨ ꯑꯗꯨꯒ ꯑꯃꯒ ꯃꯁꯤꯒꯤ ꯏꯁꯩ ꯂꯁꯤꯡꯒꯤ ꯏꯁꯩꯁꯤꯒ Sing die
Makuli Haminun Nungai Hatta Maringina hapal hiba Yulin kutapai Malim laikan Mulai Limba Puru Mangani Shubada Lerani Kumuli Rubadi Shingin Shumin Mulabdi Mulai Kulambi Wiri Kudarak Laba Taibang Kulin Laklaba Mainawai Nasam Patang Putang Kuntu Maidagi Minarat Laba Lerang Magi Kuloibu Kuntang Yay Nasaksi Sinda Shati Lava Singli Within Shanam Ganali Dai Kunli Sin Yangali Amangi Thari Ruinali Sinda Shati Ila Singli Sing batik sida Sing sang sida ni se hana ai hamba olingari dioda nupi ki thalam sakhi bisai Masigi the iti si chahi kya mung subiki hamba smain all India radio na launch to be aina sakhi basi chahi kumatu janga pada ai BSc okay pada BSc lore aduga aina pada sapasi chahi BSc lore chahi terang kun ada je pada mana kale okay adudi amna jegi life the say sina the say trying to ya dai dagi chungnangba dagi introduce tawra kan Trump an kun sidai se sakba hogre baksana madam ai tamdri tamda basi akoi school bi waja ama khangma isai yamna kanu to bithate waja sina akoi gi isai tamdi bire tum haibo isai waja thogdang gi waja nodia na maji isai ju hai lila su drama su ai adagi isai mayek su I adama tu wayam yaujaba hai tare makon makanau di ade do ko isai sakwa singje thawliga mana gi isai ge sum tamiraga dum nudi gi thong dane kisra waja thun tum san ba adagi mathang tarak pada ichina masi tambagi haukiba adagi hai tare masi changkiba sina kamaina changkiba adugi matungdagi di sigi matungdagi isai je moina masi isai tambalo haidana all India radio room dagi chandangi gopal hoi mamung koi mamuni chandangi gopal ne all India radio de lerambado akoi ki ipan na lagone kan mamuni machi se aduna mana isai je tamballo pena sakpa natragana kunung isai sakpa waja matamduda morangi ima jati adagi ima thangjamgi ima nungsi waja kogi thangagi waja mangol jau wangugi waja khungna kasi tamballo kan ngena mathang pire adagi pena sakpada su akoi sida singge waja ibum chadu tamballo ma pena su tamballo pena di konthum jangi kana mathang sumoi meyam san haibire adhare buda akoi imum dadi
ꯑꯩꯈꯣꯏ ꯈꯨꯅꯨꯡ ꯏꯁꯩ ꯁꯨꯄꯥꯝ ꯄꯥꯝꯗ꯭ꯔꯤ ꯑꯩ ꯄꯣꯛꯄ ꯏꯃꯥꯗꯨꯅ ꯅꯠꯇ ꯁꯪꯀꯤꯗꯣꯟ ꯌꯥꯝꯅ ꯄꯥꯝꯃꯤ ꯐꯣꯛ ꯈꯨꯅꯨꯡ ꯏꯁꯩꯁꯦ ꯑꯉꯥꯡ ꯅꯥꯍꯦ ꯃꯥꯜꯂꯤ ꯅꯥꯍꯦ ꯃꯥꯜꯂꯤ ꯇꯥꯅꯤꯡꯗꯦꯅ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯩꯅ ꯁꯛꯄꯗ ꯅꯥꯍꯦꯕ ꯃꯥꯜꯂꯤ ꯑꯁꯤꯕ ꯄꯨꯊꯣꯛꯑꯝꯗꯥꯏꯒꯤ ꯇꯦꯟꯊꯥꯕ ꯏꯃꯥꯟꯅꯗꯅ ꯀꯥꯟꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯁ ꯌꯥꯝꯅ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯁꯛꯀꯅꯨ ꯌꯥꯝ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯗꯒꯤ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯣꯖꯥꯅ ꯇꯝꯕꯤꯕꯩ ꯁꯛꯄꯅꯤ ꯑꯩꯁꯨ ꯌꯥꯝ ꯁꯛꯅꯤꯡꯉꯝꯗꯦ ꯃꯔꯝꯗꯤ ꯁꯤꯗꯤ ꯍꯅꯨ ꯍꯅꯥꯒꯤ ꯏꯁꯩ ꯃꯥꯜꯂꯤ ꯀꯥꯟꯅ ꯑꯗ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯏꯁꯩꯁꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯅ ꯃꯇꯝꯒꯤ ꯏꯁꯩꯁꯤ ꯇꯧꯅ ꯔꯨꯒꯥꯒꯗ ꯃꯤꯡ ꯆꯟꯕꯒ ꯀꯩꯅꯣ ꯆꯠꯂꯨꯔꯕꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯒ ꯁꯝ ꯁꯔꯨꯅ ꯑꯩ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯥꯃꯣ ꯄꯥꯔꯤꯒꯤ ꯈꯨꯠꯊꯥꯡꯗ ꯆꯠꯄꯅꯤ ꯇꯥꯃꯣ ꯄꯥꯔꯤꯅ ꯄꯨꯔꯒ ꯆꯠꯄꯅꯤ ꯑꯗꯩꯗ ꯐꯣꯛ ꯁꯛꯍꯜꯂꯨ ꯃꯇꯝꯒꯤ ꯏꯁꯩ ꯁꯛꯀꯅꯨꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯁꯦ ꯃꯤꯡꯁꯦ ꯆꯜꯍꯜꯂꯛꯇ꯭ꯔꯦ ꯑꯩꯒꯥꯁꯤꯅ ꯐꯣꯛꯇ ꯐꯖꯅ ꯇꯝꯍꯜꯂꯨ ꯈꯨꯅꯨꯡ ꯏꯁꯩꯔꯣꯝꯗꯒꯨꯝꯕ ꯄꯦꯅꯥꯒꯨꯝꯕꯁꯤ ꯇꯝꯍꯜꯂꯨ ꯍꯥꯏꯗꯅ ꯃꯣꯏ ꯑꯃꯨꯛ ꯑꯩꯒ ꯁꯥꯅꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯦ ꯑꯩꯒꯥꯅꯁꯨ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯥꯛꯑꯒ ꯏꯃꯥ ꯍꯣꯏꯅꯗꯤ ꯄꯥꯝꯗꯦ ꯏꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯛꯎ ꯍꯥꯏꯌꯦ ꯃꯇꯝꯗ ꯑꯩ ꯏꯄꯥ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯌꯥꯔꯝꯗꯕ ꯏꯄꯥꯁꯦ ꯂꯩꯇ꯭ꯔꯦ ꯏꯁꯩ ꯅꯣꯡꯃꯥꯏ ꯖꯒꯣꯏ ꯏꯁꯩꯗ ꯊꯨꯞꯅ ꯌꯥꯔꯝꯈꯤꯗ꯭ꯔꯕꯅꯦ ꯑꯩ ꯏꯄꯥꯁꯦ ꯃꯇꯝ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩ ꯈꯔ ꯇꯧꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇ ꯁꯪꯒꯤꯠꯁꯦ ꯃꯁꯤ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯃꯟꯗꯅ ꯑꯩ ꯅꯥꯠꯇ ꯁꯪꯒꯤꯠꯒꯤ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯒꯨꯂꯥꯄꯤꯗ ꯑꯩ ꯕꯣꯔꯤ ꯆꯠꯂꯨꯔꯒ ꯅꯥꯠꯇ ꯁꯪꯒꯤꯠ ꯑꯩ ꯇꯝꯃꯤ ꯑꯗꯒꯤ ꯑꯣꯖꯥ ꯆꯥꯟꯕꯤꯗ ꯇꯝꯃꯤ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯏꯃꯥ ꯒꯝꯚꯤꯅꯁꯨ ꯇꯝꯃꯝꯃꯤ ꯑꯗꯒꯤꯗꯤ ꯃꯗꯨ ꯇꯝꯅ ꯑꯩꯅ ꯃꯁꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯑꯩ ꯖꯒꯣꯏ ꯇꯝꯃꯤ ꯑꯃꯨꯛ ꯑꯦꯀꯥꯗꯃꯤꯗꯗꯤ ꯂꯣꯏꯅꯃꯛ ꯃꯌꯥꯝꯁꯤ ꯄꯨꯜꯂꯦ ꯉꯁꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯒꯤ ꯑꯗꯒꯤ ꯄꯦꯅꯥꯗꯒꯤ ꯑꯗꯒꯤ ꯖꯒꯣꯏꯗꯒꯤ ꯑꯗꯒꯤ ꯏꯁꯩ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯗꯒꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯣꯏꯅꯃꯛ ꯄꯨꯜꯂꯒ ꯇꯝꯃꯛꯑꯕꯅꯤꯅ ꯑꯩ ꯃꯌꯥꯝꯁꯦ ꯄꯨꯜꯂꯞ ꯑꯗꯨꯝ ꯇꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯥꯏꯅꯊꯪꯗ ꯑꯩꯈꯣꯏ ꯃꯇꯝꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩꯗꯁꯨ ꯑꯗꯨꯝ ꯁꯛꯄꯒꯁꯨ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯑꯗꯒꯤ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇ꯭ꯔ ꯑꯣꯏꯅꯁꯨ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯉꯥꯡꯕꯤ ꯍꯣꯏꯅ ꯇꯝꯕꯤꯔꯝꯗꯅ ꯑꯗꯨꯝ ꯁꯨꯇ꯭ꯔꯁꯨ ꯁꯛꯄ ꯑꯗꯨꯝ ꯆꯠꯂꯤ ꯒꯤꯠ ꯒꯣꯕꯤꯟꯗ ꯑꯗꯒꯤ ꯖꯁꯕꯇ ꯀꯥꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯑꯣꯏꯅ ꯈꯔ ꯑꯗꯨꯝ ꯂꯣꯏ ꯁꯛꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯥꯏꯅꯊꯪꯗ ꯑꯩꯈꯣꯏ ꯈꯨꯅꯨꯡ ꯏꯁꯩꯁꯤꯗ ꯃꯁꯤꯗ ꯑꯩꯅ ꯈꯨꯅꯨꯡ ꯏꯁꯩꯁꯤꯗ ꯑꯩ ꯂꯥꯛꯆꯕꯒꯤ ꯃꯔꯝ ꯑꯃꯈꯛꯁꯨ ꯂꯩ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯒꯁꯨ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯃꯁꯤꯗ ꯇꯧꯖꯔꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯃꯈꯛ ꯂꯩꯌꯦ ꯉꯁꯥꯏꯒꯤ ꯍꯥꯔꯠ ꯇꯨ ꯍꯥꯔꯠ ꯀꯟꯚꯔꯁꯦꯁꯟ ꯍꯥꯏꯕ ꯑꯩꯒꯤ ꯏꯅꯥꯎ ꯃꯣꯅꯤꯀꯥꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡ ꯍꯥꯏꯕꯁꯤ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯃꯛꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯃꯈꯥꯗ ꯑꯁ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯃꯌꯥꯝꯗꯤ ꯇꯥꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯥꯔꯠ ꯐꯣꯝꯁꯤꯃꯗꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯈꯟꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯆꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯁꯤꯕꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯅꯥꯊꯩꯗꯅ ꯊꯝꯕꯤꯔꯝꯃꯦꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯆꯧꯕ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥ ꯑꯃ ꯃꯌꯥꯝ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯑꯗꯩ ꯍꯧꯖꯤꯛ ꯇꯧꯔꯤꯕ G20 ꯀꯥꯏꯅ ꯃꯁꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯑꯣꯏꯕ ꯐꯣꯛꯀꯤ ꯑꯣꯏꯕ ꯃꯁꯤꯒꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯃꯁꯤ ꯅꯤꯡꯁꯤꯡꯕꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯉꯁꯤ ꯐꯥꯎꯗꯁꯨ ꯑꯩꯈꯣꯏꯗ ꯅꯁꯥꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯛꯆꯒꯦꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯔꯛꯎ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯁꯨ ꯈꯪꯗꯦ ꯋꯥꯁꯤ ꯌꯥꯝꯗꯤ ꯀꯟꯃꯜꯂꯗ꯭ꯔꯥ ꯌꯥꯝꯗꯤ ꯍꯥꯏꯃꯜꯂꯒꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯊꯃꯣꯏꯁꯤꯗ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯕꯥꯇꯣꯟ ꯑꯝꯇ ꯐꯪꯖꯗꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯆꯦꯒꯤꯗꯤ ꯂꯩ ꯃꯌꯥꯝꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯅꯦꯈꯥꯏꯕꯤꯔꯝꯃꯕ ꯑꯩꯈꯣꯏꯒꯤ ꯅꯩꯁꯟꯕꯤꯔꯝꯕ ꯅꯦꯈꯥꯏꯕꯤꯔꯝꯃꯕ ꯁꯤꯒꯨꯝꯕ ꯑꯥꯔꯠ ꯐꯣꯝꯁꯦ ꯑꯩ ꯈꯨꯡꯒꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩ ꯃꯁꯤ ꯇꯔꯨ ꯇꯅꯥꯟꯅ ꯑꯩ ꯀꯟꯊꯣꯛꯆꯔꯒ ꯑꯩ ꯃꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯩ ꯃꯁꯤ ꯊꯥꯡꯒꯠꯄ ꯉꯝꯒꯅꯤ ꯃꯁꯤ ꯊꯥꯡꯒꯠꯂꯝꯒꯦ ꯍꯥꯏꯕꯁꯤꯃꯛꯇꯤ ꯑꯩꯒꯤ ꯊꯥꯖꯕ ꯑꯃ ꯑꯩ ꯆꯦꯅ ꯀꯩꯅꯣ ꯊꯥꯖꯩ ꯑꯩꯅ ꯍꯤꯡꯉꯤꯈꯣꯏꯗꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯐꯪꯁꯟ ꯀꯌꯥꯗꯁꯨ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯑꯥꯔꯠ ꯐꯣꯝꯁꯤꯃꯗꯤ ꯅꯥꯊꯩꯗꯅ ꯑꯩꯈꯣꯏ ꯃꯁꯛ ꯁꯨꯛꯈꯪ ꯈꯪꯗꯕꯗꯧꯅ ꯏꯟꯊꯣꯛꯇꯅ ꯊꯝꯕꯤꯔꯝꯃꯦꯕ ꯑꯗꯨ ꯏꯆꯦꯅ ꯃꯁꯤꯒꯤ ꯐꯥꯎꯔꯤꯁꯦ ꯃꯁꯤ ꯐꯥꯎꯕꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯒꯤ ꯑꯐꯥꯎꯕ ꯋꯥꯔꯜ ꯔꯤꯅꯣꯟ ꯑꯣꯏꯔꯕ A.R. ꯔꯍꯃꯥꯟꯅ ꯐꯣꯛ ꯁꯤꯡꯒꯔꯁꯦ ꯃꯥꯅ ꯃꯁꯤꯗ ꯀꯩꯅꯣꯝꯃ ꯎꯔꯤꯕ ꯎꯔꯀꯥꯟꯗ ꯃꯥꯅ ꯈꯟꯀꯠꯂꯛꯑꯒ ꯏꯆꯦꯁꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯃꯌꯥꯝ
India ki artist ne am pulla kanda akoi ki folk songs se amu wakatna thamba se masigi initiative ama marakta lakre ko ado masigi aningi difference da ichena kari amu phawbi ki recognition se mapanda gi di laiba akoi ki pot se loan khangna drasu magi sur mangonda attraction ama leira kanda ekta maduduna pungkhat kanda akoi ki world madu showcase to bigre ko madu ki chena di amuk thawai da kitang amuk ngaite akoi manipur gi da akoi folk song si yamna recognize tawdana kitang sothana id puttinga ga di application thara o kaina ka haitara ko kitang yamna nungaitana feel tawrise masi ama leiraga su akoi gi world gi platform da world famous oiraba AR Rahman na Manipur ki khunung isai ena smain tawrakanda khagala kanda akoi world da showcase tawkibas masida ichena mo kari phawbi masi su ko imam da chamani ai mango dum ori bu ni ngeshi asigumba AR Rahman gumba akoi world famous warba miyoi amakna akoi kanamtana manipur manung jida kanamtana akoi gi masida kari haini hidungna yamna kanna akoi gi tuksabidraba asamba art amabu mana akoi gi 2018 da man masigi kungun nirapase masida ai isasida yamna akoi gi angakpa amadi ai pawgi masi kari maramgi nung haibada ai se 2000 da akoi gi ai chorus repertory theater da ai 1991 da ai wazaratan bi makhada ai theater sitar ko je wazaratan na ai koina chapa matam da wazaratan aina huje ai gi waza ko na mutai ai panjahudre ai gi wazaratan wadan thiam se masigi makhada aina theater sida aina magi makhada music percussion hoina jangjer ba matam sida wazana masak khambi aibu nangi oiba kunung isese akoina handa 2000 jida da chapa matamda masig program si antandi half si haidana wajana akoigi matamda pulagi de theater sida akoigi kanogi person item ko akoi pui tuk amuka madu akoigi madu manung sida akoigi minute 30 de khaki wajana happy raga koina kano to matam sida akoigi orchestra manipur na tola matamda koi kunung isegi akoigi program ko paigi han bada akoigi ras adegi martian art mayam su pui adu kubusida shan matam sida masi aham bathenagi basi 2000 da akoina america da tour da 3 months ba matam sida akoigi new york sida airman se adu thenagi bani brooklyn theater actually yam kano do ninsang basi kitang ware yam kuigidana aduga thenagi basi matam sida masi adu lai kar ko matam de airman kanano kanam khangde adugi da mana koigi isai si ta gra matum sida akoi si after 18 years ki matum sida mana koi manipur da jeki koigi mobile bi kano kutang sida tawda mana masi man kano koigi north east ki hoina akoigi akoigi sumba art form mayamna akoigi kano khambidraba mayamna budopiraba art form aibadi akoigi north east ki hoina state taret khangappada mari state taret thap dobuda mari se khallaga adu manungda koi manipur se kori yaurupani hai adamana udi matamdadi koi kanogi si juknina akoigi ahambada mana magi research department sida akoigi kano artist je khangatlaga bagi background sin se yeng bopa sahi mathadi hai adugi matungda akoigi kongun se lirapani na mana masamang hairame aduga mana aduda matamda aina khangi manipur gi mi amatana dinga si pobada ekoi ndongeri ba art form sidi khali jogai ne na kana gum amatana masai sida masida koina kano to ba hai basi tiga ba adagi akoigi masigi yamna tang yamna koi hujitsu yamna
ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯑꯩꯕꯨ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯀꯔꯤꯒꯤꯗꯃꯛꯇꯅ ꯑꯣꯖꯥꯁꯤꯡꯁꯦ ꯑꯩꯁꯦ ꯃꯇꯤꯛ ꯃꯇꯤꯛ ꯇꯧꯍꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯗꯤ ꯏꯁꯩꯗ ꯇꯥꯔꯒ ꯑꯩꯅ ꯂꯥꯛꯏ ꯀꯔꯤꯒꯤ ꯇꯧꯍꯧꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯃꯈꯛ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗ ꯑꯣꯖꯥꯁꯤꯡ ꯃꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯣꯖꯥꯁꯤꯡꯗ ꯈꯔ ꯇꯧꯔꯒ ꯃꯇꯝꯒꯤ ꯑꯣꯖꯥꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯇꯧꯍꯧꯏ ꯍꯥꯏꯕ ꯋꯥꯈꯜꯁꯨ ꯑꯩꯈꯣꯏ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯆꯦꯠ ꯑꯃꯐꯥꯎ ꯀꯩꯅꯣ ꯈꯜꯂꯨꯗꯦ ꯏꯁꯩꯗꯨꯗꯪ ꯇꯝꯃꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯦꯞ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯣꯖꯥꯁꯤꯡꯁꯤ ꯖꯔ ꯁꯛꯇꯕꯅꯤꯅ ꯏꯁꯩ ꯈꯔ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯃꯌꯥꯝ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯗꯥꯏꯔꯤꯗ ꯈꯔ ꯈꯣꯠꯂꯒ ꯇꯧꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯈꯛꯇꯅ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯆꯍꯤꯁꯤ ꯌꯥꯝꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯂꯩꯒꯗꯕ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯑꯣꯖꯥꯁꯤꯡꯗꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯠꯇ ꯂꯩꯍꯧꯗꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯗ ꯂꯥꯏꯐ ꯁ꯭ꯀꯤꯜꯁꯤ ꯃꯇꯝꯗ ꯑꯣꯖꯥ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏ ꯊꯤꯕ ꯈꯪꯍꯧꯗꯦꯕ ꯑꯃꯠꯇ ꯂꯧꯔꯝꯗ꯭ꯔꯦꯕ ꯃꯁꯤꯁꯤꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯩꯈꯣꯏ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯊꯝꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯃꯊꯪ ꯃꯊꯪ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯑꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯨꯅ ꯆꯤꯡ ꯇꯝꯒꯗꯤ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯂꯩꯇ꯭ꯔꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯈꯖꯤꯛ ꯈꯖꯤꯛꯇ ꯈꯪꯕ ꯍꯧꯔꯛꯏ ꯑꯁ ꯍꯪꯖꯔꯝꯃꯗꯤꯀꯣ ꯃꯁꯤꯗ ꯈꯪꯍꯜꯂꯝꯃꯗꯤꯀꯣ ꯃꯁꯤꯗ ꯍꯪꯖꯔꯝꯃꯗꯤꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯗ ꯈꯜꯂꯛꯏ ꯑꯗꯨ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛ ꯈꯣꯠꯇꯣꯛꯇ ꯉꯥꯏ ꯑꯝꯇ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯊꯝꯍꯧꯗ꯭ꯔꯒꯁꯨ ꯏꯆꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯃꯁꯤꯗ ꯈꯣꯡꯒꯨꯟ ꯂꯤꯔꯛꯄ ꯑꯗꯒꯤ ꯑꯥꯔꯀꯥꯏꯚ ꯇꯧꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕ ꯑꯗꯒꯤ ꯃꯁꯤꯗ ꯁ꯭ꯇꯨꯗꯦꯟꯠꯇ ꯇꯝꯍꯧꯕ ꯏꯆꯦꯅ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯏꯆꯦꯅ ꯑꯃꯨꯛ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯃꯌꯥꯝ ꯃꯣꯔ ꯗꯦꯟ 100ꯅꯦꯀꯣ ꯏꯆꯦꯒꯤꯗ ꯁ꯭ꯇꯨꯗꯦꯟꯠ ꯂꯩꯔꯤꯁꯦ 100ꯁꯤꯗ ꯑꯃꯨꯛ ꯏꯆꯦꯅ ꯈꯪꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯍꯧꯗ꯭ꯔꯒꯁꯨ ꯏꯆꯦꯅ ꯎꯅꯖꯔꯨꯕ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯃꯣꯏꯗꯒꯤ ꯇꯝꯍꯧꯕ ꯂꯟꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯄꯤꯔꯤꯅꯦꯕ ꯁꯤ ꯃꯨꯠꯇꯅꯕ ꯍꯥꯏꯅ ꯑꯗꯨꯅ ꯃꯁꯤ ꯏꯆꯦꯅ ꯑꯦꯇꯦꯟꯁꯟ ꯋꯥꯠꯂꯒꯁꯨ ꯏꯆꯦꯅ ꯃꯁꯤ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯇꯨꯡ ꯑꯣꯏꯅ ꯂꯩꯍꯧꯒꯗꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯒ ꯏꯆꯦꯅ ꯇꯧꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯑꯩꯅ ꯏꯆꯦꯗ ꯄꯔꯁꯅꯦꯂꯤꯁꯨ ꯍꯥꯟꯅ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯁꯤ ꯏꯆꯦꯅ ꯀꯩꯝꯇ ꯄꯨꯛꯅꯤꯡꯗ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯏꯆꯦꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯩ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯑꯩꯒꯤ ꯅꯍꯥꯟꯃꯨꯛ ꯏꯅꯥꯎꯅ ꯂꯥꯛꯄꯤꯔꯝꯕꯗ ꯏꯅꯥꯎ ꯃꯣꯅꯤꯀꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯏꯆꯦꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯩꯔꯤ ꯑꯩ ꯅꯤꯡꯁꯤꯡꯗꯅ ꯑꯗꯨꯝ ꯂꯩ ꯑꯩ ꯃꯁꯤꯗ ꯑꯩ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯔꯝꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯁꯤꯒꯤ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕ ꯑꯃꯁꯨ ꯌꯥꯝꯅ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯁꯤꯗ ꯑꯁ ꯇꯧꯅꯤꯡꯉ ꯇꯧꯕꯤꯌꯨ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯔꯒꯗꯤ ꯑꯩꯅ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯊꯕꯛꯇꯨꯗ ꯑꯩꯅ ꯇꯧꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯤ ꯑꯩ ꯄꯨꯛꯆꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯦ ꯑꯁ ꯏꯕꯦꯝꯃ ꯃꯣꯅꯤꯀꯥ ꯍꯣꯏꯒꯨꯝꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯉꯥ ꯇꯔꯨꯛ ꯈꯛꯇꯪ ꯂꯩꯕꯤꯔꯝꯕ ꯇꯣꯟꯗꯣꯟ ꯅꯨꯡꯉꯥꯏꯕꯤꯗꯕꯀꯥꯁꯨ ꯈꯜꯂꯦꯕ ꯑꯩꯅ ꯑꯃꯨꯛ ꯈꯟꯖꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯊꯥꯖꯔꯤꯕꯁꯨ ꯑꯩꯈꯣꯏꯅ ꯁꯦꯜ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯅꯤꯅ ꯍꯧꯖꯤꯛ ꯏꯕꯦꯝꯃꯅ ꯎꯕꯤꯗꯨꯅꯤ ꯏꯆꯦꯅ ꯇꯧꯖꯔꯤꯕ ꯃꯥꯟꯗꯣꯞ ꯁꯦꯒꯥꯏꯕꯗꯣ ꯃꯗꯣ ꯑꯩꯅ ꯏꯆꯦꯅ ꯄꯩꯁꯥ ꯈꯔ ꯀꯩꯅꯣꯒꯤ ꯑꯄꯤꯛꯄ ꯌꯥꯝ ꯄꯤꯛꯈ꯭ꯔꯕ ꯁꯦꯟꯐꯝ ꯍꯥꯏꯇꯥꯔꯦ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁ ꯇꯧꯔꯨꯕꯒꯤ ꯄꯤꯛꯈ꯭ꯔꯕ ꯊꯕꯛ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯔꯚꯤꯁ ꯃꯆꯥ ꯑꯃ ꯇꯧꯔꯨꯕꯗꯨꯒꯤ ꯑꯗꯨꯗ ꯄꯤꯛꯈ꯭ꯔꯕ ꯄꯦꯟꯁꯟꯗꯨꯒ ꯑꯗꯒꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯖꯤꯛ ꯈꯖꯤꯛ ꯃꯣꯏꯗꯒꯤ ꯑꯦꯗꯃꯤꯁꯟ ꯈꯖꯤꯛ ꯈꯖꯤꯛ ꯂꯧꯖꯕꯗꯨꯒ ꯃꯥꯟꯗꯣꯞ ꯁꯦꯒꯥꯏꯕꯗꯨꯗ ꯑꯗꯣ ꯑꯃꯗꯪ ꯃꯦꯜꯂꯤ ꯑꯃꯗꯪ ꯀꯤꯟꯊꯔꯛꯏ ꯑꯃꯗꯪ ꯃꯦꯜꯂꯤ ꯑꯃꯗꯪ ꯀꯤꯟꯊꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛ ꯄꯦꯅꯥ ꯈꯣꯡꯉꯤꯕ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯥꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯁꯦ ꯄꯨꯔꯥ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯊꯥꯗꯣꯛꯆꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯒꯤ
iyanupa Michael Suga akoi sina hujik se hujik ai phonajari aduga mapandi oiba ade government gi oiba akoi gi paisa nungsa phangbagi sidi akoi gi koi ai thaburi thai khachi ni lupa lising kundara RN kano gi department RN culture department adegi segi adegi masomda Delhi gi Sanatay academy gi ampi khaba sembam lupa lising kunthara kula kampirei ai thajapada aduga achawbadadi adum pirakte adu thamadam sida tawjari di angang sing sisu akoi gi yamna akoi gi puthok saningi adu moin pirei ba sembam dudi kaidawni tam thaba ko nubusanate mayam adagi marakta thakna ichi gi camera samtang sembiro ichi gi keno kat laipak focus kre natragana ichi na tadragana kitang chingsan biragane tapi ko ichi tai ko ko mathak sakre mo ado akoi gi si isai tawra roi haira gati ngatang wari hat to hat taw se da ichi da focus amtang tawbiro ai su ai gi se mu zoom out tawra ga ichi bani amtang ai na haining ba wa khara mo kok ta la mayai da kitang changhan biro yare yare adu da thambiro thank you ada ichi ga unaru ba se che masi body se mu ngatang sadok siko ichi ga unaru re adagi ichi gi maram da aisina jiki AR Rahman gi harmony se yemu badai na ichi se ta hana khanga ga su akoina udaba haitare mani si amok AR Rahman na highlight tawraga spotlight tawraga puthorok pasida yamna aingonda chawthokpa amadi nusiba ma phawe aduna laibak phadani che si aina last Manipur gi trip chatpada unaru re ada che da khoirama kanda aina iche ki phi amani raga iche ki phi je set pa kanda aingonda iche ki wakhalon energy se aingonda lakpadona aina phauja ba haitare ko ado aina uzeri si iche na ngasai gi paisa nungsa gi kanta khandana angang sing sida tambase magi akoi gi mangdana ba ina folk song koi kunung isai si tamba adugi ambience semba se masi aina ure eba and aina ko na mukhalle aise matam changi de che na aina hala kan da aise pot sisu thadok pa da handak da ni thadok khri se ko koi gi light da kuina una khrasu da ai wakhan sida sai se kai dau se ke na sum khalle ka maina koi si masi gi art form si hena ke haitare koi ni am kan na kaino aina ngamjabi haitare aduda khalakpa kan sida angang singgi showcase tawase akoina akoigi platform se pi agasu akoi platform sida adum showcase taw janing bagi wakhan lai adagi angang akoina tabiri babumna mangna su ngasai jena financial gi difficulty leibase masi panbikre aduna akoigi mapam Manipur da leiba oiragasu Manipur gi mapan da leiba oiragasu akoina sigumba initiative sida akoina ngamjaba haitare adu thada binabasu akoi wakhan binaba nizari aduga akoina finding the voice amadi Library of Manipur akoina khalakpa kanda akoina youth si saugatpa oina ima ipa mitna uba laini haiba scholarship se masi hogalakpa kanda aina iche gi school sida akoina hanba oina masi akoi student yam kaino tawning ya doisu student taramathoi mo ahanba hobo oina masi scholarship se pira kanda akoi gi kaino masagat minasi haiba se aina iche da share tawning ba iche na kari khanbi masi gumbagi initiative sida adudi iche ne kari haini akoi gi asge matik yam nungaiji isma punsigi ahan su oire aduga ai nauna isegi kan da lakbiram do samsthan institutions de nauna lengbiram do ai asuki matik nungaiji nauna isegi do makta mateng pangbiraba selgi mateng pangbiramba
ꯄꯨꯟꯁꯤꯗ ꯃꯗꯨꯅ ꯑꯍꯥꯟꯕꯅꯤ ꯑꯩ ꯃꯗꯨ ꯏꯅꯥꯎꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯆꯦꯒꯤꯁꯤꯗꯕꯨ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯔꯤꯕꯁꯦ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯩ ꯋꯥꯍꯩꯅꯗꯤ ꯑꯩ ꯐꯣꯡꯗꯣꯛꯆꯕ ꯉꯝꯖꯔꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯏꯅꯥꯎꯕꯨ ꯏꯆꯦꯅ ꯋꯥꯍꯩꯗꯨꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯈꯨꯖꯔꯤ ꯍꯥꯏꯔꯒ ꯑꯩ ꯏꯅꯥꯎꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯁꯨ ꯏꯅꯥꯎꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯏꯆꯦꯅ ꯑꯃꯨꯛ ꯄꯩꯁꯥꯒꯤꯁꯨ ꯋꯥ ꯑꯗꯒꯤ ꯑꯥꯔꯠ ꯐꯣꯔꯝꯒꯤꯁꯨ ꯋꯥ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯀꯣ ꯁ꯭ꯇꯨꯗꯦꯟꯠꯁꯤ ꯌꯥꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤ ꯂꯣꯏꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯁꯤ ꯇꯧꯅꯤꯡꯉꯤ ꯑꯗꯨꯏꯁꯨ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛꯁꯦ ꯎꯠꯂꯛꯑꯀꯥꯟꯗ ꯑꯩꯒꯤ ꯊꯥꯖꯕꯗ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯔꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅꯁꯨ ꯀꯩꯗꯧꯕꯒꯤ ꯁ꯭ꯇꯨꯗꯦꯟꯠ 12 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯣ ꯍꯦꯟꯅ ꯇꯧꯁꯤ ꯍꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯖꯩ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯨꯗꯦꯟꯠ 11ꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯈꯥꯀꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯆꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯐꯂꯥꯏꯟꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯥꯒꯠꯁꯤꯒꯦꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯦꯟꯅ ꯐꯨꯇꯦꯖ ꯍꯦꯟꯒꯠꯄ ꯑꯗꯒꯤ ꯃꯣꯏ ꯇꯝꯕꯤꯕꯗ ꯆꯪꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇꯨꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯁꯤꯅꯦ ꯏꯆꯦ ꯃꯗꯨꯅꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯤꯁꯤ ꯑꯗꯨꯅꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯁꯨ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯑꯣꯏ ꯂꯩꯖꯕꯗꯣ ꯑꯗꯒꯤ ꯑꯩꯅ ꯁꯨꯝ ꯇꯥꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯔꯝꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯏꯚꯟ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯗ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯐꯤꯔꯣꯜ ꯁꯦꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯤꯒꯤ ꯐꯤꯔꯣꯜꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯤ ꯐꯤ ꯑꯃ ꯂꯩꯕꯗ ꯂꯨꯄꯥ 10,10, 10, 50 ꯑꯗꯨꯃꯥꯏꯅ ꯍꯦꯜꯂꯛꯏꯅꯤ ꯑꯗꯣ ꯐꯤ ꯂꯩꯕꯒꯤꯐꯥꯎꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯔꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯕ ꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯀꯣ ꯑꯅꯤꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤ ꯂꯩ ꯁꯥꯠꯇꯣꯛꯄꯗꯣ ꯑꯗꯨ ꯑꯣꯏꯍꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯃꯛꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯃꯜꯁꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯃꯜ ꯅꯥꯏꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯣꯛꯈꯠꯄꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯔꯝꯁꯤ ꯅꯨꯡꯁꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯤꯕ ꯍꯧꯕꯒꯤ ꯏꯅꯤꯁꯤꯌꯦꯇꯤቭ ꯇꯧꯕꯁꯤꯗ ꯇꯥꯕꯤꯔꯒꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯃ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯦꯅ ꯆꯥꯎꯊꯣꯛꯄꯤꯔꯛꯎ ꯏꯆꯦꯅ ꯉꯁꯥꯏ ꯄꯤ ꯇꯥꯅ ꯑꯩꯈꯣꯏ ꯀꯞꯃꯤꯟꯅꯩ ꯏꯆꯦ ꯏꯕꯥꯅꯤ ꯀꯣꯟꯁꯟꯃꯤꯟꯅꯔꯒ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤꯁꯤ ꯑꯩꯈꯣꯏ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯏꯆꯦꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯏꯆꯦꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯔꯦꯀꯣꯔꯗꯤꯡ ꯂꯧꯍꯧꯗꯕ ꯃꯣꯏꯗ ꯍꯪꯍꯧꯗꯕ ꯑꯗꯨ ꯇꯧꯕꯗꯨ ꯍꯧꯖꯤꯛ ꯏꯆꯦꯅ ꯃꯥꯒꯤ ꯂꯥꯏꯐꯁꯤ ꯐꯖꯅ ꯀꯠꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯠꯊꯣꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯁꯦꯝꯒꯠꯁꯦ ꯍꯥꯏꯅ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯠꯁꯝꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗꯁꯨ ꯑꯩ ꯅꯤꯖꯔꯤ ꯑꯗꯣ ꯏꯆꯦꯗ ꯑꯩꯅ ꯍꯣꯏ ꯃꯁꯤ ꯄꯔꯁꯅꯦꯜ ꯀ꯭ꯋꯦꯁꯟꯕꯨꯗꯤ ꯑꯣꯏꯔꯅꯤ ꯑꯗꯣ ꯏꯆꯦꯅ ꯈꯨꯝꯅꯤꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯏꯆꯦꯅ ꯄꯔꯁꯅꯦꯜ ꯂꯥꯏꯐꯀꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯔꯝꯁꯤꯒ ꯕꯦꯂꯦꯟꯁ ꯇꯧꯔꯛꯄꯗ ꯀꯠꯊꯣꯛꯄ ꯑꯃ ꯌꯥꯎꯈꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯕꯗ ꯀꯥꯏꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣꯕꯨ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯄ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯐꯪꯒꯦꯅ ꯇꯥꯜꯂꯤꯕ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝꯗꯣ ꯑꯩ ꯄꯥꯛ ꯐꯪꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯇ ꯉꯁꯤꯃꯛ ꯑꯩꯅ ꯑꯩꯒꯤ ꯀꯠꯊꯣꯛꯑꯒ ꯑꯩꯅ ꯑꯩꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯦ ꯑꯩꯅ ꯃꯁꯤ ꯃꯌꯥꯝ ꯑꯁꯦ ꯑꯩꯅ ꯄꯨꯁꯜꯂꯛꯏꯕ ꯁꯦꯝꯃꯛꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩ ꯀꯠꯊꯣꯛꯄ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯁꯤ ꯄꯥꯛ ꯉꯝꯃꯣꯏ ꯑꯗꯨꯒ ꯉꯝꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯋꯥꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯇꯧꯖꯔꯤꯕ ꯃꯁꯤꯁꯤꯗ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯖꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯆꯨꯝꯊꯣꯛꯆꯔꯛꯏꯕ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯥꯐꯇꯔ ꯃꯥꯏ ꯄꯦꯟꯁꯟ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗ ꯔꯤꯇꯥꯌꯔꯃꯦꯟꯠꯁꯦ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯃꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯁꯣꯠꯊꯔꯕ ꯂꯥꯏꯟꯁꯤꯗ ꯃꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯁꯤꯃ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯅ ꯐꯪꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯗꯤ ꯌꯥꯏ ꯅꯨꯄꯤꯒꯤꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯅꯨꯄꯥꯗꯤ ꯌꯥꯏ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯃꯇꯝ ꯈꯔ ꯇꯧꯔꯝꯃꯒꯅꯦ ꯑꯌꯥꯝꯕꯅ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦꯅ ꯈꯜꯂ ꯇꯥꯔꯒꯗꯤ
ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯅ ꯑꯩ ꯍꯥꯏꯕꯁꯤ ꯌꯥꯝ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯂꯩꯔꯤꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏꯑꯕ ꯑꯩꯈꯣꯏ ꯍꯥꯏꯔꯗꯤ ꯄꯨꯂꯞ ꯄꯨꯟꯖꯜꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯩ ꯑꯩꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩ ꯁꯨꯡꯇꯧ ꯇꯧꯅꯤꯡꯗꯦꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄꯣꯠ ꯇꯧꯅꯤꯡꯉꯦꯕ ꯑꯅꯤ ꯊꯣꯛꯄꯤꯁꯤꯃꯒ ꯏꯆꯦꯅ ꯌꯥꯝ ꯑꯣꯏꯖꯩ ꯃꯥꯒꯤꯗ ꯇꯧꯔꯒ ꯑꯩꯒꯤꯗ ꯇꯧꯗ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯃꯁꯤꯅ ꯄꯨꯔꯤꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯐꯪꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯟꯊꯨꯡꯁꯦ ꯃꯁꯤ ꯐꯪꯕꯗꯤ ꯌꯥꯝꯅ ꯋꯥꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯑꯩ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯥꯝꯖꯗꯕꯗꯒꯤ ꯑꯩꯁꯦ ꯀꯠꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯁꯤ ꯑꯣꯏ ꯂꯩꯔꯒꯦꯅ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤꯗꯃꯛꯇ ꯀꯣꯟꯁꯤꯟꯕ ꯑꯩꯒꯤꯁꯤ ꯌꯥꯝ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤ ꯃꯁꯤ ꯄꯥꯝꯖꯕꯗꯒꯤꯅꯤ ꯑꯩꯅ ꯃꯁꯤꯗ ꯄꯨꯔꯥ ꯑꯣꯏꯅ ꯑꯩꯅ ꯀꯠꯊꯣꯛꯑꯒ ꯑꯩꯅ ꯍꯣꯠꯅꯖꯔꯛꯏꯁꯤ ꯑꯩꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯩ ꯃꯁꯤ ꯑꯩ ꯉꯁꯤ ꯏꯁꯟꯖꯔꯒ ꯊꯝꯖꯔꯒꯦ ꯑꯗꯒꯤ ꯑꯅꯤ ꯊꯣꯛꯄꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯁꯤꯅꯥꯔꯤꯌꯣꯁꯦ ꯑꯗꯨꯝ ꯎꯖꯔꯦ ꯑꯗꯣ ꯏꯆꯦꯅ ꯃꯁꯤꯗ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯇꯥꯔꯦ ꯑꯗꯣ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯈꯤꯇꯪ ꯁꯥꯡꯗꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤꯁꯦ ꯄꯨꯡ ꯑꯃꯗꯤ ꯍꯦꯟꯖꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯣ ꯏꯆꯦ ꯋꯥꯔꯕ꯭ꯔꯥ ꯑꯗꯨꯝ ꯉꯥꯛꯇꯪ ꯁꯥꯡꯊꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯑꯩꯒꯤ ꯂꯥꯏꯟꯁꯤꯗ ꯆꯥꯅꯕ ꯋꯥꯔꯤꯕꯨ ꯁꯥꯔꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯥꯔꯁꯨ ꯀꯩꯁꯨ ꯑꯗꯩꯗ ꯏꯆꯦꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯑꯩꯈꯣꯏꯅ ꯑꯋꯥꯕꯁꯦ ꯈꯤꯇꯪ ꯁꯥꯗꯣꯛꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯏꯆꯦꯅ ꯍꯥꯏꯈꯤꯕꯗ ꯅꯨꯄꯥꯒꯤꯗꯤ ꯌꯥꯏ ꯅꯨꯄꯤꯒꯤꯗꯗꯤ ꯈꯔ ꯋꯥꯏꯑꯦꯅ ꯍꯥꯏꯅ ꯑꯃ ꯄꯟꯈꯤꯑꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯝꯁꯤ ꯒꯤ ꯈꯣꯡꯗꯥꯔꯛꯄꯁꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯃꯗꯨꯗ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯒꯤꯞ ꯑꯞ ꯇꯧꯗꯕ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗ ꯀꯠꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯤꯗ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯃꯅꯤꯄꯨꯔꯒꯤꯗ ꯑꯋꯥꯕ ꯆꯦꯂꯦꯟꯖ ꯏꯆꯦꯅ ꯐꯦꯁ ꯇꯧꯕꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯝꯕꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤꯁꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯃꯈꯛ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯃꯁꯤꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯂꯩꯕꯁꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯄꯨꯂꯞ ꯇꯝꯕꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄ ꯉꯝꯃꯤ ꯑꯗꯨ ꯃꯈꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯍꯦꯛ ꯄꯥꯟꯕꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯝꯖꯔꯝꯃꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯃꯥ ꯇꯜꯂꯛꯈ꯭ꯔꯦ ꯅꯨꯄꯥꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝꯗ ꯄꯕ꯭ꯂꯤꯛ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯊꯣꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯁ꯭ꯇꯦꯖꯒꯤ ꯑꯃꯨꯛ ꯈꯪꯗꯦ ꯐꯤꯂꯝꯒꯤ ꯈꯪꯗꯦ ꯑꯃꯅ ꯍꯦꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝꯗ ꯌꯦꯡꯅꯤꯡꯕꯒꯤ ꯆꯥꯡꯁꯤ ꯐꯥꯎꯕ ꯌꯥꯝ ꯋꯥꯠꯂꯦ ꯕꯥꯕꯨꯅ ꯋꯥꯠꯂꯤ ꯅꯨꯄꯥꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯑꯩꯅ ꯑꯗꯨꯒ ꯅꯨꯄꯤꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯕꯔꯗꯟ ꯃꯌꯥꯝ ꯑꯃ ꯃꯆꯥꯒꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯑꯗꯨꯒꯤ ꯍꯣꯔꯦꯟ ꯇꯧꯕꯒꯤ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯒ ꯅꯨꯄꯥꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯑꯃꯈꯛ ꯂꯩ ꯀꯠꯊꯣꯛꯄ ꯉꯝꯖꯗꯦ ꯅꯨꯄꯤꯁꯤꯡꯅ ꯄꯨꯔꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯇꯧꯔꯝꯃ ꯀꯥꯟꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯣꯏ ꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯑꯃꯠꯇ ꯑꯅꯤꯔꯛ ꯍꯟꯅ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯀꯨꯏꯅ ꯆꯍꯤ 5-6 ꯇꯝꯃꯝꯕꯁꯤꯡꯗꯣ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯁꯛ ꯎꯗꯕꯅꯁꯨ ꯑꯌꯥꯝꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯃꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥꯅ ꯑꯩꯅ ꯏꯆꯦꯅ ꯈꯟꯖꯩ ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯥꯜꯂꯝꯒꯗ꯭ꯔꯥ ꯆꯨꯝꯃꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯎꯠꯀꯗꯧꯔꯤꯕ ꯀꯩꯅꯣꯗꯁꯨ ꯅꯨꯄꯤꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯨꯗꯤ ꯁ꯭ꯇꯦꯖ ꯈꯪꯗꯦ ꯑꯃꯇꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯤꯡꯕꯒꯤ ꯃꯍꯥꯎꯁꯤ ꯈꯤꯇꯪ ꯃꯥꯡꯒꯨꯝ ꯇꯧꯋꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯥꯔꯤꯑꯣꯗ ꯍꯥꯏꯖꯔꯒꯦꯀꯣ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯚꯥꯕꯣꯛꯁꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦꯅ ꯂꯨꯍꯣꯡꯉꯕꯒꯤ ꯃꯥꯒꯤ ꯏꯟꯇꯔꯦꯁꯁꯦ ꯑꯥꯔꯇꯤꯁꯁꯤꯗ ꯋꯥꯠꯂꯛꯑꯦ ꯍꯥꯏꯕꯅꯦꯕ ꯑꯃꯅ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯥꯔꯇꯤꯁꯁꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯃꯥꯅ ꯑꯃꯨꯛ ꯊꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯑꯥꯔꯠ ꯐꯣꯝꯁꯤ
the focus tawbadu ngamakte kaygino ka magi luhongaba matungi other responsibility habdi yumgi keno chores kumba adugumba tawbadu da oina changi ba haitare ko chak kumba dagi angang dagi adugumba seba sebi adugumba da oina changi bagi akoigi art form si da mo focus tawba ngamakte haibane ado iche gi dadi kamaina masi mayam se maithi halaga iche na ngasi no adum art form si da art form sina oina focus tawra ise masi kamaina iche na tawgi bana aduga lambi thengnaba sida karam ba awa ba haitare adu tan share tawgi aigidi yam tuduna aigisi aigi isigi amen object si karino se ai busi ba ai hai ba ngamri ai sai dum ngapse ai amen object su karino ai si aina hanin aina tawni basi ai larik su ai BSc loire BEd loire ai गवर्नमेंट हाई स्कूल ओजा मचा होई अदुगी मतुंग सिदा ओजा होबेगी लारिक ताकीबा अंगांग सिंग तोबस एगी मसी अपाम राइजु नते मसीगी मतुंग सिदा एगी ना कोथाना होबी ओइना एगी थिएटर तवी अदगी जगोई तवी अदु तऊ थबक खुदि मक्तदी ऐसी कुइ कर हाइनी मयांगी मको अदुम थोंगई जगोई तवी डांस एकेडमी दा गोल्ड मेडलिस्ट अमसु दुम ओइ ini mafam jangu ba jaga khuding makta aisi adum mapu haibasi adum oidana dum lai taratna dum lai aduga masida aina aigi masima tawrigi haibagi aigi garani punjina yamna masima ai tawdaba yate haina jangsen badi ai thodongna amta yawgide aduga aina thennarakwa aina changba line khuding maksida aina thennarakwa kogi awa nungai adegi imung manungi yadaba khotaba mayam maigi leiba mayam se masina su aibune angang uredi koigi kano ai pokwai aigi bungai pasing aigi sesing aigi ipa imara sinadi aise suki mati isai nungai jagoi tobose yaningde khoningde na mayam duma laigre adegi de aina basic pass tawraba adegi high school di ojago irapa matam duradi kana matana aingonda athingba leitre aina tawning mathabo mayam se aina masla tawra sum jangselakpasida adegi di mathang sum tawre e adegi ai ojagi makhada theater yawbo khotpa mayam se akoi yum sida athingba amata leitre aingonda awawa masi mathingaga ai masi tawraga masi chakani kokani haibagi awa kano se amata leitre aingonda di yam nungaina ngasai isa se pura single app yam free way ni dingobani na kanado sindire munda aina sain mafum sida adai kana thita yawrasu akoigi ojagi makhara tawraga adagi amada yawragasu chaning jagoi yamni matamdasu aina sain mafum sabada aingonda masingedi awaba athemba aina thenarapa asya wana smart tawri ka bisu amada leitre munda atu isu ichena masida focus tawrisi matudi consciously ma ichena single life oina choose tawbagi damakta yamna freely art form sida chatpangambane ba yes mani aina yamna single life sida yamna masigi art form sida freely aina chatpangambane deni focus tawbangambane ba atu di still like akoigi art form ama chakhatna bada masida give up tawba ma change habiti single life oirakanda madu focus tawba ngambani single life oidragadi masida freedom khara walakani haiba adu neba hujujiki scenario sida single life oidragasu nongi ba yam yawi adu really tawbudi kitandi wale ene sinazero aduna masi reality ni adubu ziuzi kadum chena haise mafam kharada dagi situation karada dum balance tauna family life amadi career haibatare ko mana pamjaba career sida balance tawba ngamba adum lai adubu ayamba matamda koigi pamjaba thabak amada support tawdragadi madu wabanina single life oina
choose ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤ ꯑꯗꯒꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯃꯇꯝꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ AR ꯔꯍꯃꯟ ꯎꯅꯕꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯈꯔ ꯇꯥꯖꯈ꯭ꯔꯦ ꯑꯗ AR ꯔꯍꯃꯟ ꯋꯥꯔꯤ ꯎꯅꯕꯒꯤꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯏꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯟꯕꯤꯔꯝꯃꯨ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯥꯏꯀꯦꯜ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯀꯩꯅꯣꯅꯤꯅ ꯃꯣꯅꯤꯀꯥ ꯍꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯖꯨꯒꯁꯤꯗꯗꯤ ꯃꯁꯤꯒꯤ ꯄꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯍꯣꯏ ꯀꯩꯅꯣ ꯏꯆꯦ ꯍꯣꯏꯗꯤ ꯁꯨꯝ ꯑꯍꯟꯗ ꯁꯨꯝ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝꯅ ꯈꯨꯠꯂꯣꯏꯗꯤ ꯍꯩꯖꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯕꯨ ꯈꯖꯤꯛ ꯃꯈꯣꯏꯅ ꯇꯝꯃꯒ ꯁꯨꯝ ꯈꯪꯖꯔꯛꯄꯒꯤ ꯋꯥꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯣꯏꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯤꯗ ꯑꯩꯗꯤ ꯅꯣꯡꯃ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯩꯒꯤ ꯏꯃꯦꯜ ꯑꯝꯇ ꯈꯪꯖꯒꯦ ꯏꯃꯦꯜ ꯑꯝꯇ ꯊꯥꯕꯤꯔꯛꯎ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯒꯦ ꯈꯣꯠꯅꯒꯦ ꯀꯥꯏꯅ ꯃꯗꯨꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯃꯗꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯍꯥꯏꯔ ꯁꯨꯃꯥꯏ ꯍꯥꯏꯔꯦ ꯊꯥꯗꯣꯛꯄꯁꯦ ꯃꯣꯏꯁꯦ ꯂꯥꯛꯏ ꯑꯗ ꯃꯣꯏꯁꯦ ꯑꯍꯨꯝ ꯃꯔꯤꯔꯛ ꯂꯥꯛꯏ ꯑꯍꯨꯝ ꯃꯔꯤꯔꯛ ꯂꯥꯛꯑ ꯃꯇꯨꯡꯗ AR ꯔꯍꯃꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏ ꯁꯨꯄꯟ ꯄꯟꯗꯦ ꯃꯣꯏ ꯃꯆꯤꯟꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗ AR ꯔꯍꯃꯟꯒꯤ ꯊ꯭ꯔꯨꯗ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯒ maybe ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯊꯥꯖꯄꯣꯠꯇꯦ ꯑꯗꯨ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯣꯏ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯗꯨꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯃꯤꯡꯗꯁꯨ ꯂꯣꯏꯅꯕ ꯁ꯭ꯔꯨꯇꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯍꯥꯏ ꯃꯥꯜꯂꯦ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯇꯥꯃꯤꯜꯗꯒꯤ ꯑꯗꯨ ꯃꯥꯒ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯏꯒꯤ ꯔꯦꯀꯤ ꯇꯧꯕꯅ ꯍꯌꯦꯡ ꯂꯣꯏꯅ ꯅꯝꯒꯗꯧꯔꯤꯕ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯣꯏ ꯁꯨꯝ ꯏꯟꯇꯔꯚꯤꯌꯨ ꯇꯧꯗꯕꯤꯅꯤꯡꯉꯦꯕ ꯏꯟꯇꯔꯚꯤꯌꯨ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯗꯒꯤ ꯃꯣꯏꯅ ꯃꯇꯝꯁꯦ ꯄꯤꯔꯛꯑꯦ ꯑꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯝꯃꯒ ꯄꯤꯔꯛꯑꯦ ꯄꯨꯡ ꯑꯗꯨꯗ ꯁꯨꯃꯥꯏ ꯇꯧꯕ ꯑꯩꯈꯣꯏꯁꯤꯅ ꯀꯩꯅꯣ ꯏꯝꯐꯥꯜ ꯀꯩꯅꯣꯗ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯂꯩꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯌꯨꯝ ꯁꯩꯖꯥꯡꯗ ꯑꯁꯦ ꯃꯣꯏꯅ ꯅꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯃꯣꯏꯁꯦ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯥꯛꯑꯒ ꯁꯩꯖꯥꯡꯒꯤ ꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯂꯣꯛꯇꯥꯛ ꯀꯔꯤ ꯃꯣꯏ ꯂꯣꯏꯅꯕ ꯌꯦꯡꯉꯦ ꯃꯣꯏꯁꯦ ꯑꯍꯨꯝ ꯃꯔꯤꯔꯛꯁꯦ ꯂꯥꯛꯑꯦ ꯂꯥꯛꯑ ꯃꯇꯨꯡꯁꯤꯗ ꯃꯣꯏ ꯑꯍꯨꯝ ꯃꯔꯤ ꯂꯥꯛꯑ ꯃꯇꯨꯡꯁꯤꯗ ꯃꯣꯏ ꯅꯝꯕꯒꯤ ꯂꯥꯛꯄꯁꯤ ꯃꯣꯏ 10ꯔꯣꯝ ꯂꯥꯛꯑꯒ ꯃꯗꯒꯤ ꯍꯧꯔꯦ ꯀꯩꯅꯣꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯍꯥꯟꯅ ꯍꯧꯋꯦ ꯑꯗꯒꯤ ꯑꯩꯅ AR ꯔꯍꯃꯟ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏ ꯃꯇꯝꯁꯤꯗ maybe ꯑꯗꯨꯝ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯅꯨꯄꯤꯁꯤꯅ ꯑꯗꯒꯤ ꯀꯩꯅꯣ ꯑꯗꯩ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧ ꯃꯥꯟꯗꯦꯗ ꯃꯣꯏꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯃꯣꯏꯅ ꯃꯣꯏꯗ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯀꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯩꯖꯥꯡꯗ ꯅꯝꯃꯦ ꯑꯗꯒꯤ ꯏꯝꯐꯥꯜꯁꯤꯗ ꯅꯝꯃꯦ ꯃꯣꯏꯔꯥꯡꯗ ꯅꯝꯃꯦ ꯑꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯕ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯃꯣꯏꯁꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯇꯦꯛ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯑꯃꯨꯛ ꯏꯟꯇꯔꯚꯤꯌꯨꯒꯤ ꯃꯆꯥ ꯑꯃꯨꯛ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡꯗ ꯌꯥꯎꯔꯒ ꯑꯃꯨꯛ ꯇꯧꯅꯦꯅ ꯍꯥꯏꯗꯅ ꯃꯆꯥ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗꯩꯁꯤꯗ 2018ꯀꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤꯅ ꯃꯣꯏ ꯄꯥꯎ ꯄꯤꯔꯛꯑꯦ ꯖꯨꯂꯥꯏꯒꯤ ꯇꯥꯡ 12ꯗꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯐꯥꯎꯗ ꯈꯪꯗꯦ AR ꯔꯍꯃꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 12ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯇ ꯒꯤꯗꯃꯛꯇꯤ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯅꯝꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯅꯣꯡꯁꯨ ꯈꯔ ꯇꯥꯒꯨꯝ ꯇꯧꯔꯤꯗ ꯅꯨꯃꯤꯠꯇꯣ ꯅꯣꯡ ꯇꯥꯕꯩ ꯀꯟ ꯉꯥꯡꯅꯔꯤꯉꯩꯗ ꯃꯣꯏꯗꯤ ꯖꯨꯖꯥ ꯌꯥꯝ ꯇꯧꯅꯩꯌꯦ ꯃꯣꯏ ꯃꯇꯝꯗꯨꯗ ꯃꯤꯁꯤ ꯃꯤ 30ꯔꯣꯝ ꯑꯣꯏ ꯃꯥꯜꯂꯦ ꯃꯣꯏ ꯂꯥꯛꯄꯗꯣ ꯑꯗ ꯃꯣꯏ ꯂꯥꯛꯄꯁꯤꯗ ꯑꯗꯨ ꯂꯥꯛꯑꯀꯥꯟꯗ ꯇꯧꯕꯗ AR ꯔꯍꯃꯟ ꯐꯪꯉꯦꯅ ꯄꯥꯎꯁꯤ ꯄꯤꯔꯛꯑꯦ ꯑꯗꯨꯗ ꯈꯪꯉꯦ AR ꯔꯍꯃꯟ ꯂꯥꯛꯏꯁꯦ ꯃꯣꯏꯅ ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯁꯇ ꯀꯩꯗ ꯃꯌꯥꯝꯁꯦ ꯃꯥ ꯁꯦꯗꯨꯜꯗ ꯌꯥꯝ ꯇꯥꯏꯅ ꯂꯥꯛꯄꯅꯤ ꯃꯌꯥꯝꯗ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯁꯦ ꯏꯇꯠꯇꯅ ꯃꯣꯏꯅ ꯍꯥꯏꯌꯦꯕ ꯃꯣꯏ ꯀꯅꯥꯝ ꯈꯪꯍꯟꯗꯦꯕ ꯃꯔꯝꯗꯤ ꯃꯣꯏꯁꯦ ꯀꯩꯅꯣꯁꯤ ꯁꯦꯗꯨꯜ ꯌꯥꯝ ꯇꯥꯏꯅ ꯂꯥꯛꯄꯅꯤꯅ ꯃꯌꯥꯝꯗꯨꯅ ꯄ꯭ꯔꯦꯁꯅꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯅ ꯍꯨꯞꯆꯜꯂꯒ ꯃꯉꯣꯟꯗ ꯏꯟꯇꯔꯚꯤꯌꯨ ꯇꯧꯔꯒꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯣꯏ ꯀꯥꯏꯗꯣꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯈꯣꯏ ꯗꯤꯔꯦꯛꯇꯔꯁꯤꯅ ꯀꯩꯅꯣ ꯇꯧꯕꯤꯅꯨ ꯃꯌꯥꯝꯗ ꯍꯥꯏꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯀꯥꯟꯅ ꯄꯨꯂꯤꯁꯇꯒꯁꯨ ꯑꯝꯇ ꯀꯩꯅꯣ ꯇꯧꯍꯟꯗꯦ ꯑꯗꯨ ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ 9 ꯂꯣꯏꯅꯔꯛꯏ ꯃꯤꯁꯦ 45ꯅꯤ ꯂꯥꯛꯄꯁꯦ ꯑꯗꯨ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯀꯔꯤ ꯇꯥꯇꯥ ꯗꯤꯄꯔ 3 ꯑꯃꯁꯨ ꯋꯥꯏꯔꯝꯃꯣꯅ ꯇꯥꯇꯥ ꯗꯤꯄꯔ 3 ꯑꯃꯁꯨ ꯋꯥꯏ ꯑꯗꯒꯤ ꯀꯥꯔ ꯑꯗꯨꯃꯒ ꯃꯣꯏ 14 ꯑꯃ
ꯑꯗꯩ ꯃꯣꯏꯅ ꯄꯣꯔꯛꯄꯁꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯂꯩꯉꯣꯏꯕ ꯄꯣꯔꯛꯑꯦ ꯑꯣ ꯃꯣꯏꯒꯤ ꯃꯣꯏ ꯗ꯭ꯔꯣꯟ ꯀꯦꯃꯦꯔꯥ ꯑꯍꯨꯝ ꯑꯗꯩ ꯀꯦꯃꯦꯔꯥ ꯑꯆꯧꯕ ꯃꯔꯤ ꯃꯉꯥ ꯑꯃꯁꯨ ꯌꯥꯝꯃꯦ ꯃꯣꯏꯅ ꯄꯣꯔꯛꯄ ꯃꯌꯥꯝꯁꯦ ꯃꯣꯏ ꯂꯣꯏꯅꯃꯛ ꯀꯩꯅꯣꯗ ꯂꯥꯛꯏ ꯐ꯭ꯂꯥꯏꯠꯇ ꯂꯣꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯁꯦ ꯂꯣꯏ ꯂꯩ ꯃꯣꯏ ꯃꯤ ꯃꯌꯥꯝꯁꯦ ꯑꯗ ꯀꯔꯤꯒꯤꯅꯣ ꯈꯜꯂꯦ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯦꯌꯥꯔ ꯑꯃ ꯂꯥꯛꯄꯗꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯁꯩꯖꯥꯡꯗ ꯂꯥꯛꯀꯅꯤ ꯁꯩꯖꯥꯡꯒꯤ ꯌꯨꯝꯗꯨꯗ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯝꯗꯨꯗꯤ ꯄꯤꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯩꯖꯥꯡꯒꯤ ꯈꯨꯟꯗꯣꯜ ꯑꯃꯗꯒꯤꯅ ꯈꯨꯟꯒꯤ ꯍꯧꯔꯛꯄꯗꯒꯤꯅ ꯑꯔꯣꯏꯐꯥꯎꯗꯣ ꯒꯥꯔꯤ ꯄꯔꯦꯡ ꯂꯦꯡꯉꯦꯕ ꯑꯩꯈꯣꯏ ꯈꯨꯟꯗꯨꯁꯨ ꯀꯅꯥꯝ ꯈꯪꯗꯦ ꯑꯗꯩ ꯃꯣꯏ ꯐꯣꯇꯣ ꯅꯝꯕꯤꯅꯨ ꯐꯣꯇꯣ ꯀꯥꯞꯄꯤꯅꯨ ꯌꯥꯝ ꯍꯥꯏꯌꯦ ꯇꯟꯖꯥꯗꯨ ꯀꯝꯗꯧꯅ ꯀꯥꯞꯊꯣꯔꯤꯅꯣ ꯃꯥꯅ ꯆꯠꯈꯤꯕꯒ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯑꯗꯨꯝ ꯍꯧꯔꯦ ꯀꯥꯞꯊꯣꯛꯄ ꯌꯥꯝ ꯊꯤꯡꯉꯦꯕ ꯑꯗ ꯃꯣꯏ ꯊꯣꯡ ꯁꯥꯕꯤꯌꯣꯅ ꯁꯥꯏꯌꯦ ꯑꯩꯁꯨ ꯑꯦ ꯑꯥꯔ ꯔꯦꯍꯃꯥꯟ ꯒꯥꯔꯤꯅꯤ ꯆꯥꯎꯅ ꯋꯥꯔꯜ ꯐꯦꯃꯁ ꯑꯣꯏꯕ ꯑꯣꯁꯀꯥꯔ ꯃꯗꯨ ꯐꯪꯕꯒ ꯅꯨꯄꯥꯗꯣ ꯂꯥꯛꯑꯒ ꯑꯩ ꯍꯩꯇꯕ ꯀꯩꯗꯧꯕꯩ ꯅꯣꯏꯅ ꯑꯩꯕꯨ ꯍꯅꯨꯕꯤ ꯑꯩꯕꯨ ꯀꯩꯗꯧꯕ ꯇꯧꯏ ꯅꯍꯥ ꯑꯣꯏꯔꯝꯗ ꯅꯝ ꯌꯥꯗ꯭ꯔꯥ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯃꯌꯥꯝꯁꯦ ꯁꯤꯁꯤ ꯊꯤꯔꯛꯄꯗ ꯃꯣꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯊꯤꯔꯛꯄꯗ ꯃꯦꯝꯒꯤꯁꯦ ꯃꯦꯗꯥꯝꯒꯤꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥ ꯃꯣꯏ ꯋꯥꯔꯤ ꯇꯧꯋꯦꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯆꯍꯤ ꯑꯃ ꯆꯪꯅ ꯊꯤꯔꯛꯄꯅꯤ ꯑꯗꯨꯒ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯈꯜꯂꯛꯄꯅꯤ ꯚꯣꯀꯦꯜꯒꯤ ꯑꯣꯏꯅ ꯁꯤ ꯈꯜꯂꯛꯄꯅꯤ ꯑꯇꯩꯁꯤꯅ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯈꯟꯕꯅꯦ ꯈꯣꯠꯄꯅꯦꯅ ꯋꯥꯔꯤ ꯇꯧꯋꯤ ꯑꯗꯒꯤ ꯃꯥꯁꯤ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯅꯤ ꯃꯥꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯚꯦꯟ ꯑꯩꯈꯣꯏꯒꯤ ꯚꯦꯟ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯔꯨꯝꯒ ꯂꯣꯏꯅ ꯌꯥꯎꯕꯤ ꯒꯥꯔꯤ ꯂꯩ ꯃꯥꯜꯂꯦ ꯂꯩ RV ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯗꯨ ꯋꯥꯏꯒꯦ ꯇꯧꯕꯗ ꯃꯗꯨ ꯅꯥꯒꯥꯂꯦꯟꯗ ꯑꯃ ꯋꯥꯏ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯀꯩꯅꯣꯗꯗꯤ ꯁꯤꯂꯣꯡꯗꯗꯤ ꯑꯃ ꯂꯩꯌꯦꯅ ꯍꯥꯏ ꯑꯗꯨ ꯋꯥꯏꯕ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯩꯖꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯣꯠꯄꯤꯌꯥ ꯀꯨꯝꯃ ꯌꯥꯎꯕ ꯋꯥꯁꯔꯨꯝ ꯂꯩꯒꯗ꯭ꯔꯥꯅ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯀꯣꯔꯤꯌꯟꯗ ꯃꯣꯏ ꯃꯔꯤ ꯃꯉꯥ ꯑꯃꯁꯨ ꯌꯥꯎꯋꯦ ꯕꯣꯔꯨꯟ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯕꯣꯔꯨꯟ ꯊꯣꯛꯆꯣꯝ ꯀꯥꯟꯅ ꯃꯣꯏꯁꯨ ꯂꯣꯏ ꯌꯥꯎꯋꯦ ꯃꯣꯏꯅ ꯑꯍꯥꯟꯕ ꯂꯣꯏ ꯂꯥꯛꯄꯗ ꯁꯤ ꯄꯥꯎꯁꯤꯗꯤ ꯌꯥꯝ ꯆꯠꯅꯔ ꯃꯇꯨꯡꯗꯅꯦꯕ ꯑꯗꯨ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯑꯁ ꯀꯔꯥꯏꯗꯩꯅꯣꯗ ꯃꯤ ꯈꯨꯡꯒꯪꯗꯨꯗꯕꯨ ꯀꯅꯥꯅꯕꯨ ꯑꯗꯨ ꯂꯩꯗꯣꯏꯅꯣꯗ ꯑꯗꯨꯁꯨ ꯀꯩꯅꯣ ꯄꯥꯡ ꯁꯥꯟꯅꯕ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯄꯥꯎꯁꯦ ꯃꯊꯪ ꯂꯧꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯩꯖꯥꯡꯗꯨꯗ ꯈꯨꯂꯣꯟꯅꯕ ꯁꯥꯕꯨꯡꯀꯣꯛ ꯍꯥꯏꯕ ꯃꯐꯝ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤ ꯕꯤꯔꯦꯟ ꯑꯅ MLA ꯑꯃ ꯂꯩꯕꯗꯣ ꯃꯥꯗꯨꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯥꯅ ꯑꯗꯨꯗꯤ ꯑꯩꯒꯤꯁꯤꯗ ꯂꯥꯛꯄꯤꯌꯣ ꯑꯩꯁꯤ ꯂꯣꯏ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯑꯦꯌꯥꯔꯃꯦꯟꯒꯤ ꯃꯥꯅ ꯑꯗꯨꯒꯤ ꯂꯥꯛꯄ ꯁꯥꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯑꯣꯏꯍꯜꯂꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯀꯥꯔꯁꯦ ꯊꯧꯔꯒ ꯑꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯏꯅꯥꯎ ꯃꯣꯅꯤꯀꯥꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ ꯀꯩꯅꯣꯗ ꯌꯥꯎꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯧꯈꯤꯕꯅꯦ ꯑꯗꯨ ꯃꯥ ꯁꯩꯖꯥꯡꯗꯣ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯆꯍꯤ 100 ꯁꯨꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯖꯤꯡꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅꯦꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯅꯦꯅ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯃꯅꯨꯡꯗꯨꯗ ꯎꯆꯦꯛꯀꯤ ꯃꯀꯣꯟꯒ ꯌꯥꯝ ꯁꯥꯏꯌꯦ ꯁꯦꯡꯕꯥꯡ ꯃꯀꯣꯟ ꯃꯌꯥꯝ ꯑꯃ ꯁꯦꯡꯕꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯩꯅꯣꯁꯨ ꯃꯣꯅꯤꯀꯥꯁꯨ ꯎꯕꯤꯔꯝꯒꯅꯤ ꯁꯦꯡꯕꯥꯡ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯏꯉꯩꯗ ꯃꯆꯤꯟ ꯇꯧꯔꯒ ꯇꯧꯕꯗꯣ ꯑꯗ ꯃꯥꯅ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯍꯣꯇꯦꯜꯗ ꯂꯩꯔꯣꯏ ꯁꯦꯡꯕꯥꯡꯁꯤꯒꯤ ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯃꯥꯅ ꯏꯁꯩ ꯁꯛꯄꯗꯨꯗ ꯄꯪꯅꯣꯛꯇ ꯅꯣꯛꯄꯗꯨꯗ ꯅꯣꯡꯃꯁꯨ ꯀꯩꯅꯣꯗꯩ ꯃꯨꯝꯕꯥꯏꯗꯒꯤ ꯖꯔꯅꯦꯂꯤꯁ ꯀꯟꯅ ꯆꯠꯄꯗ ꯍꯪꯉꯦ ꯑꯃꯁꯦ ꯌꯥꯝ ꯅꯣꯛꯀꯟꯗꯦ ꯃꯥꯗꯤ ꯁꯨꯡꯅꯣꯛ ꯅꯣꯛꯇꯕꯅꯤ ꯑꯗꯨ ꯃꯥꯗꯤ ꯀꯦꯃꯦꯔꯥꯗꯨꯁꯨ ꯌꯥꯝ ꯁꯥꯏꯗ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯝ ꯅꯣꯛꯏꯗꯣ ꯅꯪ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯃꯥꯜꯂꯦ ꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯂꯩꯈꯣꯝꯗ ꯆꯠꯄ ꯆꯠꯂꯒ ꯊꯣꯡꯗ ꯂꯥꯟꯊꯣꯛꯅ ꯇꯧꯏ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅ ꯋꯥꯔꯤ ꯁꯥꯏ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯌꯦ ꯃꯥꯅ ꯀꯩꯅꯣꯒ ꯂꯇꯥꯒ ꯑꯗꯒꯤ ꯕꯦꯗꯕꯇꯤꯖꯤꯒꯅ ꯑꯅꯤꯅ ꯌꯥꯝꯅ ꯁꯤꯡꯒꯜ ꯂꯥꯏꯐꯇ ꯁꯨꯝꯕ ꯂꯥꯏ ꯆꯪꯁꯟꯕꯁꯦ ꯅꯣꯏ ꯅꯨꯄꯥ ꯑꯅꯤꯒ ꯎꯅꯕꯁꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯀꯜꯂꯛꯏ ꯍꯥꯏꯌꯦ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯜꯂꯦ ꯍꯥꯏꯔ ꯀꯩꯅꯣ ꯑꯩ ꯅꯪ ꯄꯨꯟꯁꯤ ꯌꯥꯝ ꯀꯜꯂꯛꯏ ꯀꯩꯅꯣ ꯅꯪꯒꯤꯗꯤ ꯏꯁꯩꯒꯤ ꯃꯌꯥꯝ ꯑꯃ ꯆꯤꯡ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯟꯗꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯆꯦꯠ ꯌꯥꯎꯕꯗꯣ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯟꯗꯅ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯗꯨꯒꯤ ꯃꯌꯥꯏꯁꯦ ꯐꯝꯃꯒ ꯅꯪ ꯏꯁꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯛꯄ ꯌꯥꯔꯦ ꯅꯪꯒꯤ ꯃꯤꯠꯇ ꯂꯣꯏ ꯎꯔ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯑꯄꯤꯛꯄ ꯑꯩꯒꯤ ꯏꯁꯇꯨꯗꯤꯑꯣꯗꯨꯗ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯃꯁꯤꯗ ꯆꯂꯥꯏꯔꯒ ꯀꯣꯛꯁꯤ ꯂꯩꯕꯗ ꯀꯣꯛꯁꯤ ꯌꯥꯝꯅ ꯉꯥꯎꯏ ꯀꯥꯟꯅꯕꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯒꯁꯨ ꯌꯥꯝ ꯇꯧꯔꯝꯃꯦ ꯃꯥꯅ ꯑꯗꯣ ꯑꯩꯒꯤ ꯆꯦꯟꯅꯥꯏ ꯀꯩꯅꯣꯗꯨꯗ ꯏꯁꯩꯁꯤ ꯇꯝꯕꯤꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯅꯤ
isai ama akoi yenagi ai bese kayam sanga dagi mase masana thukchara pan tambi badagi thukla pura kana eda koi yenagi instrument muka lai madudagi makondagi akoi thukla pani masa mane involve thukla ko yawi aduga tambadagi thukki ko yawi ai sahi kya sana madudai haiba ngamdi se kay matam kay sanga dagi haibadi ai haiba ngamdi haibina ada kayumba ina kole ko jinjuda kora ko matam adi yegi movida nang isai sa urana ala matam da ya bedra sa nang ya na ina mana tawna ko gi kanon chota tu yaudre mana ko cha chatna ko tore mapana ko gi akoi gi law mayam laibudo akoi gi doni maksangmi akoi gi natti law ina payo yam je ko law nate ko gi saru si katene kana wari ga sarga taraga admai tawe yam ngai khoi behind the scene ta jaba the pumna makna su harmony si yeng hujik phau yeng bitraga tem tang yeng khatiu Amazon da hujik adum phangbi gani chena khoi dagi lead thai ta re ai mit ta diko otherwise mana yam maru bam chana mana ai namodagi yam da ngakpase akoi gi god ucheka conversation wari batai sabadona nang sakpase ana adumai mai madugi ucheki du mana magi studio da ada koina se na da matam da su adugi du mana isinga tawraga mana akoi ucheki makhonga tawraga tabuda mana madu samambe adagi mana adu simbada mas mai re ara chakra matum da akoi ada studio da lakma matam da manipuri waiba isai amka iraga amaka mobile recording tawraga dum thar ona ai di tabung khangda washroom changa khanda mobile to ai ne chachela tagi bane ba oh mun secretary da ko yanga hai yam faje hai re ye akoi sari yam faje hai re na ado budan mana ado bido ai soi ado ko gi langkunu gi amakak yawe mo ta ari roina ta ta ge mana yam ngaksegi ba ado ga uche uyagi makonje ina su yamna pamjaba ngang odigi uche gi makon mayam je sum taragi yam shijai ba ina uche ki langkunu gi makon ga kana khumu mayam je moi makon saraga su yam sala e ado koi waja ratan gi play da su uche na chi kana koi chandra ne maron mayam ngang ba ga do ado gi play da priya sida to gi uche ki maron mayam ba to ado ngangu ga uche ne ka ko ga do ado was loi ta ho yo jana ngai ba kan ne mo ta sigi sida mana sing sung Sila koi Obi nangisu Sila wasagi piratak daw Tungi hai na paga Kukru Kukru Bumudi Hajila Napang Kaina magimu Kumakra Natri Hainaga Sila na Urida Magda Kumuridi Sila na Nurgi Kumagdamu Irumudi Sila ko laganu
ꯍꯥꯏꯕꯁꯦ ꯏꯕꯥꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯃꯄꯥꯌꯦ ꯆꯥꯔꯨꯗꯅ ꯂꯥꯡꯈꯨꯅꯨꯗꯗꯤ ꯃꯣꯏꯅ ꯐꯣꯇꯣ ꯀꯥꯞꯀꯦ ꯇꯧꯕꯗ ꯐ꯭ꯔꯝ ꯂꯥꯡ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯅ ꯂꯥꯡꯈꯨꯅꯨ ꯇꯥꯟꯅꯔꯒ ꯆꯤꯡꯁꯣꯡꯒꯤ ꯈꯨꯅꯨ ꯅ ꯁꯛꯄꯗꯨꯗ ꯑꯁ ꯃꯥꯁꯤ ꯃꯗꯨ ꯁꯤ ꯇꯧꯕꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯎꯆꯦꯛꯇꯨꯅ ꯄꯥꯏꯈ꯭ꯔꯒꯁꯨ ꯑꯩꯅ ꯁꯛꯍꯧꯕꯗꯣ ꯑꯗ ꯃꯥꯅ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯤ ꯉꯛꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯨꯝꯕ ꯈꯨꯅꯨꯡ ꯏꯁꯩꯁꯦ ꯑꯗ ꯃꯥꯅ ꯁꯦꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯌꯥꯎꯏ ꯃꯁꯤꯅꯦꯅ ꯃꯥꯅ ꯃꯈꯣꯟꯅꯥꯕꯨ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯒ꯭ꯔꯣꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯀꯤ ꯃꯌꯥꯝ ꯁꯦꯝꯕꯗꯣ ꯑꯗꯨꯅ ꯃꯦꯝ ꯍꯥꯏꯔꯒ ꯑꯗꯨꯗ ꯍꯦꯛꯇ ꯉꯛꯈ꯭ꯔꯕ ꯃ꯭ꯌꯨꯖꯤꯀꯦꯜ ꯚꯣꯏꯁ ꯊꯣꯛꯂꯛꯄꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯔꯃꯣꯅꯤꯒꯤ ꯁꯣꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯔꯠ ꯐꯦꯜꯠ ꯑꯣꯏꯈꯤꯕ ꯃꯣꯃꯦꯟꯠꯁꯦ ꯏꯆꯦ ꯂꯥꯁꯀꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯁꯤꯁꯦ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯃꯨꯛ ꯆꯤꯇ꯭ꯔꯒ ꯀꯩꯅꯣ ꯅ ꯍꯥꯏꯕꯤꯈꯤꯕꯗꯅꯦ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡ ꯃꯄꯥꯟꯗ ꯂꯩꯈꯤꯕꯁꯤꯡꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯃꯤ ꯀꯣꯟꯁꯤꯟꯕꯗꯧꯅ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯏꯁꯩꯅ ꯂꯣꯏꯁꯤꯟꯈꯤꯕꯁꯤꯗꯀꯣ ꯑꯩ ꯏꯁꯥꯃꯛꯁꯤꯗ ꯃꯁꯤꯗꯤ ꯑꯩ ꯀꯧꯔꯤꯅꯦꯅꯅꯦ ꯈꯟꯈꯤꯕ ꯑꯃ ꯌꯥꯎꯈꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯝꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯆꯤꯇ꯭ꯔꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯏꯕ ꯏꯁꯩꯗꯒꯤ ꯆꯤꯇ꯭ꯔꯥꯅ ꯇꯧꯔꯒ ꯃꯥꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯃꯥꯅ ꯑꯣꯏꯕꯅꯤꯅ ꯆꯤꯇ꯭ꯔꯥꯅ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯑꯣꯖꯥ ꯁꯤ ꯁꯦꯝꯃꯁꯤ ꯍꯥꯏꯗꯅ ꯃꯥꯅꯁꯨ ꯇꯧꯈꯤꯕ ꯑꯗꯣ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯑꯊꯥ ꯂꯩꯕꯁꯤꯡꯗꯣ ꯃꯗꯨ ꯀꯣꯟꯁꯤꯟꯕꯒꯤ ꯏꯁꯩ ꯑꯃꯒ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏ ꯃꯗꯨ ꯏꯁꯩꯗꯨ ꯀꯥꯎꯔꯤꯅꯤ ꯀꯨꯏꯃꯟꯗꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕꯗꯣ ꯃꯗꯨ ꯑꯩꯁꯨ ꯑꯃꯨꯛ ꯊꯤꯒꯠꯂꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯀꯩ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯔꯠ ꯐꯦꯜꯠ ꯑꯣꯏꯈꯤꯒꯦ ꯑꯩꯁꯦ ꯃꯗꯨꯒꯤꯗꯨ ꯑꯣꯏꯈꯤꯑꯕ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤ ꯀꯝꯄꯣꯖꯤꯁꯟꯁꯦ ꯃꯥꯒꯤ ꯃꯊꯪ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗꯨꯗ ꯃꯗꯨꯒꯤ ꯂꯥꯛꯄꯗꯨꯗ ꯏꯆꯦꯅ ꯃꯗꯨꯗ ꯁꯛꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯕꯣꯏ ꯑꯃꯗꯗꯤ ꯏꯈꯤꯕꯅꯦ ꯑꯗꯣ ꯋꯥꯔꯤꯁꯤ ꯏꯆꯦ ꯀꯩꯅꯣ ꯑꯃꯒ ꯑꯩꯅ ꯀ꯭ꯋꯦꯁꯟ ꯑꯃꯒꯗꯤ ꯃꯁꯤ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗꯁꯨ ꯈꯤꯇꯪꯗꯤ ꯍꯧꯗꯣꯛꯆꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ AR ꯔꯦꯍꯃꯟꯒꯤ ꯍꯥꯔꯃꯣꯅꯤꯁꯤ ꯃꯅꯤꯄꯨꯔꯗ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯕ ꯀꯥꯟꯗ ꯍꯤꯟꯗꯤ ꯌꯥꯎꯕꯒꯤ ꯃꯇꯥꯡꯗ ꯃꯗꯨꯒꯤꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯣꯄꯤꯔꯥꯏꯠ ꯃꯣꯏꯒꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯆꯤꯇ꯭ꯔꯥ ꯍꯟꯊꯦꯝꯅ ꯑꯗꯨꯅ ꯑꯣꯖꯥ